pero siempre lo cae, ¿no? No. Cái này hả? À, cái đó thì đó. Con ngầu này. Đi là con ngon bên. Con ngon này, cái đó. Good morning, xin là ngon đi là không thì. Xin là để chứ mà. ngang quá đó. Laman nga comments ka may pa doon no. Hindi mahal. Kaya may yada ba? Masyado bro da. Sige mo kayo. Well, thara ba din na mo wala ko. Mi chang eh. Sophia, hi Che. Hello, Sophia. Ay nga si 9 PM ta lakpa do kaya nang tawre ba? Aji. Sak thong mo daga thengdo kre ba khangla adu dugin. Tajika. Inama Tajika, welcome, welcome. Kanyang sara ke Tajika. Tingol support am tau ko de Tajika se ko comments video khudi ko ta comments pirak pane madi. Tajika se kai goi doi no. Kasa live lai first like pin okay done hai. Okay. Kasa live kira ke pin kira ga. Kay sang sana da ke. Ay pin pi ba hai te oda. Pin pi ba hai te. Kasa live sare ma pin pi wa. Khoi da pi là cái pin pi ba hai te ba. Ay kwa umi. Ke Sophia chak charabo kay mathil chage net ngasi ne chicken thonge ngasi di Sophia sanabi nang jingira kasala na chak charabo hai chare chare nang di chayo like to sin view ko like to the ba yaure like to sin view please en sang di romba chaye ina ma hoidi taji chare tajikana ai manipur dagi ne hai okay okay manipur kawagi hoidoino kasala na aikoy ozhado uningine ai akoy ozha se dalaidu mai gi sonda operator oiri akoy dase ha katang lange mga si ko mama hoy lai ba ko ipam dagi ko mama lai dai di akoy gi cheche ma sana bisu lai ba ko aduga dai di comment stay like di mayam lai to bazaar di please like to send video comments le bije kai no dana ki phone di comments le khre gi le bije ho bura jala phone ri pi ong khongi ai mobile le comments le pi ho wa cha la ba je message lag de la ba khon Jio play Jio siro oi jira oh di la khe This is video on the Sigani say na Nihun music na to rai. lại comment lại comment se irakti male Labo. kasala na ojhagi wangang da ngauza ba aini akhoi da se akhoi da gi wangang da ngau nei slai ne kasala taseng na haira ga di kai aduga sa thil launa thei bisana mai bam na hi guys welcome back kay nimit no LB lagi se hai thei bisana ngasai dagi nang lakti kay gino ngasi di Saturday ne nana magi LB thaba nimine nang khangi natro togi tajika inama na ba phare bo tajika ina ba phare adai di set video edit na che hi hello lagi Brajen Singhana kaidano sibu hai kasardagi ne Brajen tebisana na like hai thank you so much tebisana lagi dikiran mala Singhana kai yensang chage che anukuman hai ngasi di chicken oina chare dagi di set video edit na che thoibi porakpa che thoibi purakpa hai che thoibi purakpa kai purakpa hai noi gyan ta tre
ꯑꯗꯒꯤꯗꯤ ꯑꯦꯗꯤꯇꯔ ꯖꯦꯜ ꯄꯤ ꯄꯣꯄꯤ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏ ꯑꯩꯁꯦ ꯀꯁꯥꯔꯗꯒꯤꯅꯦ ꯄꯨꯁꯄꯥ ꯂꯥꯛꯑꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏ ꯄꯨꯁꯄꯥ ꯑꯩꯅ 9:30 ꯈꯔ ꯍꯦꯜꯂꯒ ꯂꯥꯛꯑꯦꯀꯣ ꯆꯥꯛ ꯊꯣꯡꯕꯒ ꯆꯥꯕꯒ ꯇꯧꯕꯗ ꯃꯇꯝꯗꯣ 9ꯗꯣ ꯐꯥꯕ ꯄꯨꯡ 9 ꯐꯥꯕ ꯉꯝꯗꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ 9:30ꯗ ꯑꯣꯏꯅ ꯂꯥꯛꯏꯅꯦꯕ ꯕ꯭ꯔꯥꯖꯤꯜ ꯑꯣꯀꯦ ꯍꯥꯏ ꯇꯥꯖꯤꯀꯥꯅ ꯀꯣꯃꯦꯟꯠ ꯌꯥꯝ ꯆꯠꯈ꯭ꯔꯦ ꯑꯕꯦꯝꯃꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯆꯥꯎꯁꯨ ꯌꯥꯝ ꯆꯥꯎꯔꯝꯃꯦ ꯍꯥꯏ ꯆꯥꯎꯔꯦ ꯃꯥ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯀꯁꯥ ꯂꯥꯏꯕꯅ ꯑꯩꯗꯤ ꯑꯣꯖꯥꯒꯤ ꯅꯝꯕꯔ ꯀꯔꯤꯕ ꯍꯪꯉꯛꯈꯤꯕꯅꯤ ꯄꯤꯕꯤꯔꯛꯇꯦ ꯀꯔꯤꯕ ꯁꯪꯗꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯌꯦ ꯄꯤꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯗꯥꯅ ꯀꯁꯥ ꯂꯥꯏ ꯑꯩꯈꯣই ꯗꯥꯅ ꯄꯤꯈ꯭ꯔꯦ ꯍꯥꯏꯁꯤꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯁꯦꯠ ꯚꯤꯗꯤꯑꯣ ꯑꯦꯗꯤꯠꯁꯦ ꯈꯨꯃꯟꯅꯦ ꯍꯥꯏ ꯑꯣꯀꯦ ꯃꯥꯁꯤꯅꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯅꯅꯦ ꯈꯪꯉꯕ ꯑꯇꯣꯞꯄ ꯃꯤ ꯁꯥ ꯆꯪꯉꯛꯇꯣꯏꯅꯤ ꯀꯤꯔꯟ ꯃꯂꯥꯅ ꯇꯧꯒꯅꯨ ꯆꯦ ꯑꯅꯨꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯀꯤꯔꯟ ꯃꯂꯥ ꯑꯗꯒꯤ ꯃꯣꯅꯥ ꯂꯨꯋꯥꯡꯅ ꯍꯥꯏ ꯍꯦꯜꯂꯣ ꯃꯣꯅꯥ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯣꯅꯥ ꯑꯗꯒꯤꯗꯤ ꯁꯦꯠ ꯚꯤꯗꯤꯑꯣ ꯑꯦꯗꯤꯠꯅ ꯊꯣꯏꯕꯤꯁꯦ ꯂꯥꯏꯚꯇ ꯌꯥꯎꯕ ꯄꯨꯔꯛꯄꯅꯤ ꯍꯥꯏꯕ ꯑꯣꯀꯦ ꯅꯪꯅ ꯄꯨꯔꯛꯏꯔꯣ ꯊꯣꯏꯕꯤꯅ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯤꯅ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯅꯪꯅ ꯄꯨꯔꯛꯄ ꯑꯣꯏꯔꯝꯃꯗꯤꯅꯦ ꯊꯣꯏꯕꯤ ꯁꯤꯔꯦ ꯑꯩ ꯈꯨꯠꯇ ꯑꯗꯩꯗꯤ ꯒꯨꯂꯨꯅ ꯍꯥꯏꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯉꯁꯤꯗꯤ ꯆꯤꯛꯀꯟ ꯑꯣꯏꯅ ꯆꯥꯔꯦ ꯒꯨꯂꯨ ꯋꯥꯍꯤꯗꯨ ꯂꯥꯛꯑꯦ ꯋꯥꯍꯤꯗꯨꯅ ꯀꯩ ꯍꯥꯏꯕ ꯑꯁꯂꯥꯝ ꯑꯂꯤꯀꯨꯝ ꯅꯦꯅꯦ ꯍꯥꯏꯌꯦ ꯋꯥꯂꯤꯀꯨꯝ ꯑꯁꯂꯥꯝ ꯔꯍꯃꯟ ꯑꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯕ ꯑꯥꯏꯗꯤ 1000 ꯄꯥꯏꯕꯅꯦ ꯏꯅꯝꯃ ꯍꯥꯏ ꯑꯗꯨꯅꯦꯕ ꯑꯥꯏꯗꯤ 1000 ꯄꯥꯏꯔꯒ ꯃꯐꯥꯎ ꯁꯥꯔꯤꯌꯦ ꯑꯗꯒꯤꯗꯤ ꯕ꯭ꯔꯖꯦꯟꯅ ꯀꯩꯕ ꯀꯁꯥꯔꯗꯗꯤ ꯀꯔꯝ ꯇꯧꯔꯤꯒꯦ ꯃꯅꯤꯄꯨꯔꯗꯤ ꯂꯣꯏꯌꯦ ꯍꯥꯏ ꯕ꯭ꯔꯖꯦꯟ ꯀꯁꯥꯔꯗꯗꯤ ꯀꯩꯁꯨꯝ ꯏꯔꯥꯡ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯅ꯭ꯌꯨꯁ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯀꯩꯅꯣꯗꯒꯤꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯉꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯩ ꯍꯥꯏꯅꯤ ꯑꯗꯒꯤ ꯄꯨꯁꯄꯥꯅ ꯀꯩ ꯍꯥꯏꯕ ꯃꯤꯁꯤꯡꯁꯦ ꯀꯩꯕ ꯃꯈꯜ ꯀꯩ ꯍꯥꯏꯅꯣ ꯃꯈꯦꯜ ꯌꯥꯝ ꯌꯥꯡꯉꯤꯗ ꯀ ꯍꯥꯏꯔꯁꯦ ꯍꯣꯏ ꯃꯈꯦꯜꯁꯨ ꯌꯥꯡꯕ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯋꯥꯍꯤꯗꯨꯅ ꯍꯦꯄꯤ ꯔꯝꯖꯥꯟ ꯈꯨꯗꯥ ꯍꯥꯐꯤꯁ ꯍꯥꯏ ꯔꯍꯃꯟ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯩꯅꯣ ꯅꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯔꯝꯖꯥꯟ ꯊꯥ ꯍꯥꯏꯇꯥꯔꯦꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯔꯥꯒ ꯍꯦꯟꯕ ꯈꯣꯠꯄꯗꯣ ꯋꯥꯔꯝꯒꯅꯤꯀꯣ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯃꯆꯤꯟ ꯊꯤꯕ ꯌꯥꯎꯔꯛꯀꯅꯨ ꯑꯦꯜꯕꯤꯗ ꯍꯥꯏ ꯑꯗꯩꯗꯤ ꯃꯣꯅꯥ ꯂꯨꯋꯥꯡꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯆꯦꯆꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯆꯦꯆꯦ ꯍꯣꯏꯗꯤ ꯀꯌꯥꯝ ꯀꯔꯝ ꯇꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯕꯅꯤꯀꯣ ꯑꯠꯆꯥ ꯅꯨꯡꯉꯥꯏꯔꯤ ꯃꯣꯅꯥ ꯅꯨꯡꯉꯥꯏꯔꯤ ꯑꯩꯈꯣꯏꯁꯨ ꯑꯗꯩ ꯁꯨꯔꯖꯅ ꯅꯥꯕ ꯐꯔꯕꯣ ꯚꯥꯕꯤ ꯍꯥꯏ ꯅꯥꯕ ꯐꯔꯦ ꯑꯩ ꯅꯍꯥꯟ ꯅꯥꯔꯤꯉꯩꯗ ꯑꯩꯈꯣꯏ ꯗꯥꯅ ꯄ꯭ꯔꯦꯡ ꯇꯧꯁꯟꯈ꯭ꯔꯦꯕꯀꯣ ꯑꯩꯁꯨ ꯔꯤꯚꯦꯟꯁ ꯂꯧꯔꯛꯇꯣꯏꯅꯦ ꯑꯗꯣ ꯈꯔ ꯇꯞꯅ ꯑꯗꯨꯝ ꯂꯧꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯌꯥꯡꯅ ꯂꯧꯔꯒꯗꯤ ꯃꯥ ꯈꯪꯈꯤꯅꯦꯕ ꯑꯗꯨꯗꯨꯅ ꯔꯤꯚꯦꯟꯁ ꯂꯧꯔꯛꯄꯁꯦ ꯈꯔ ꯇꯞꯅ ꯏꯪꯅ ꯇꯧꯔꯒ ꯅꯣꯡꯃ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯔꯛꯀꯦ ꯃꯌꯥꯝꯗꯀꯣ ꯑꯗꯨꯒ ꯁꯦꯌꯔ ꯚꯤꯗꯤꯑꯣ ꯑꯦꯗꯤꯠꯅ ꯊꯣꯏꯕꯤ ꯂꯩꯌꯨꯀꯣ ꯚꯤꯗꯤꯑꯣ ꯑꯦꯗꯤꯇꯤꯡ ꯇꯧꯔꯨꯒꯦꯀꯣ ꯍꯥꯏ ꯑꯩ ꯅꯨꯡꯁꯤꯗꯕꯅ ꯁꯦꯠ ꯚꯤꯗꯤꯑꯣ ꯑꯦꯗꯤꯠꯁꯦ ꯑꯩ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯁꯤ ꯉꯥꯡꯁꯦ ꯑꯁꯦꯡꯕ ꯃꯆꯥ ꯊꯣꯏꯕꯤ ꯑꯩꯒꯤ ꯐꯣꯇꯣ ꯌꯦꯛꯄꯤꯔꯕꯣ ꯍꯥꯏꯌꯦ ꯃꯆꯥ ꯊꯣꯏꯕꯤꯗꯣ ꯌꯦꯛꯄꯤꯔꯛꯇꯣꯔꯦ ꯃꯥ ꯍꯟꯗꯛꯁꯦ ꯃꯥꯔꯕꯜ ꯁꯥꯟꯅꯔꯤ ꯌꯥꯝꯅ ꯈꯪꯕ꯭ꯔꯥ ꯑꯦꯛꯖꯥꯝ ꯂꯣꯏꯔꯛꯄꯗꯒꯤꯅꯦ ꯃꯥꯔꯕꯜꯒꯤ ꯖꯨꯋꯥꯔꯤ ꯑꯣꯜꯂꯦ ꯃꯥꯔꯕꯜ ꯂꯣꯛꯂꯛꯄꯗꯒꯤ ꯑꯦꯛꯗꯝ ꯖꯨꯋꯥꯔꯤ ꯑꯆꯧꯕ ꯖꯨꯋꯥꯔꯤ ꯑꯃ ꯑꯣꯏꯔꯦꯕ ꯃꯥꯁꯦ ꯈꯪꯕ꯭ꯔꯥ ꯏꯟꯇꯔꯦꯁ ꯄꯣꯛꯄꯗꯣ ꯃꯥꯔꯕꯜꯗꯣ ꯅꯣꯡꯃꯒꯤ 5 ꯇꯔꯥ ꯂꯣꯛꯂꯕꯅꯤꯅꯅꯦ ꯏꯟꯇꯔꯦꯁ ꯄꯣꯛꯄꯒꯤ ꯃꯥꯔꯕꯜꯒꯤ ꯖꯨꯋꯥꯔꯤ ꯀꯟꯅ ꯑꯣꯏꯔꯤ ꯏꯆꯥꯊꯣꯏꯕꯤꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯃꯥ ꯌꯦꯛꯇꯤ ꯌꯦꯛꯍꯜꯂꯛꯀꯦ ꯑꯗꯩ ꯒꯨꯂꯨꯅ ꯆꯦ ꯑꯕꯦꯝꯃꯗꯤ ꯀꯩꯗꯧꯔꯤꯒꯦ ꯑꯕꯦꯝꯃꯗꯣ ꯃꯣꯏ ꯆꯤꯆꯦ ꯂꯥꯛꯏꯌꯦ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦ ꯃꯆꯥꯅꯨꯄꯤ ꯂꯥꯛꯏꯕꯀꯣ ꯑꯗꯣ ꯃꯆꯦ ꯂꯥꯛꯄꯗꯒꯤꯅꯦ ꯑꯗꯨꯝ ꯃꯆꯦꯒ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯆꯦꯒ ꯍꯤꯞꯃꯤꯟꯅꯔꯤ ꯀꯁꯥꯔ ꯂꯥꯛꯏꯕꯅ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ ꯃꯅꯤ ꯂꯥꯛꯑꯦ ꯃꯅꯤꯅ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯅꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯒꯤ ꯕ꯭ꯔꯖꯦꯟꯅ
ꯅꯨꯡꯉꯥꯏꯔꯤ ꯑꯩꯗꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤꯅꯦ ꯍꯥꯏ ꯑꯣ ꯒꯨꯋꯥꯍꯥꯇꯤꯁꯦ ꯑꯃꯨꯛ ꯂꯥꯛꯆꯗ꯭ꯔꯤ ꯑꯩꯗꯤ ꯆꯠꯆꯗ꯭ꯔꯤꯑꯕ ꯒꯨꯋꯥꯍꯥꯇꯤꯁꯦ ꯈꯪꯕ꯭ꯔꯥ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤ ꯀꯥꯃꯥꯈ꯭ꯌꯥ ꯏꯃꯥ ꯈꯨꯔꯨꯝꯕꯗꯤ ꯂꯥꯛꯀꯅꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯗꯥꯕꯨꯡꯗꯤ ꯅꯃ ꯗꯥꯕꯨꯡꯗꯣ ꯃꯥꯁꯦ ꯈꯪꯕ꯭ꯔꯥ ꯃꯥꯁꯦ ꯍꯌꯦꯡꯒꯤ ꯊꯕꯛ ꯑꯂꯨꯕ ꯑꯃ ꯀꯩꯅꯣ ꯇꯧꯒꯗꯕꯗꯣ ꯃꯥ ꯊꯕꯛꯇꯨꯒꯤ ꯃꯀꯣꯛ ꯌꯥꯝ ꯁꯥꯔꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯑꯗꯒꯤ ꯔꯍꯃꯟꯅ ꯌꯥꯝ ꯋꯥꯏꯅꯦꯅꯦ ꯆꯥꯛꯍꯦꯟ ꯊꯥꯅꯤꯅ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯌꯦ ꯃꯥꯅ ꯋꯥꯔꯝꯗꯣꯏꯅꯦ ꯆꯥꯛꯍꯦꯟ ꯊꯥꯁꯦ ꯁꯥꯊꯤꯅ ꯋꯥꯔꯝꯒꯅꯤꯀꯣ ꯑꯩꯗꯤ ꯉꯝꯖꯔꯣꯏ ꯇꯁꯦꯡꯅ ꯈꯥꯡꯕ ꯉꯝꯃꯣꯏꯕ ꯆꯥꯛ ꯆꯔꯥ ꯍꯦꯟꯅꯒꯤ ꯂꯩꯕꯗꯣ ꯑꯗꯒꯤ ꯁꯦ ꯚꯤꯗꯤꯑꯣꯅ ꯊꯣꯏꯕꯤ ꯂꯩꯌꯨꯀꯣ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯔꯨꯒꯦꯀꯣ ꯍꯥꯏꯔꯗꯤ ꯄꯨꯁꯄꯥꯅ ꯉꯁꯤꯗꯤ ꯀꯄꯜ ꯑꯝꯇ ꯎꯠꯁꯤꯗꯅ ꯉꯁꯤꯗꯤ ꯀꯄꯜ ꯑꯝꯇ ꯎꯠꯁꯤꯗꯅ ꯍꯥꯏ ꯃꯥꯜꯂꯦ ꯑꯩ ꯀ꯭ꯋꯥ ꯆꯥꯔꯤ ꯆꯤꯛꯀꯟ ꯆꯥꯔꯨꯕꯗꯨꯒꯤꯅꯦ ꯍꯪꯒꯣꯏ ꯆꯥꯕꯗꯨꯅꯀꯣ ꯑꯦꯟꯖꯤ ꯃꯝꯇꯥꯅ ꯏꯆꯦ ꯃꯝꯇꯥ ꯂꯥꯛꯑꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ ꯏꯆꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯦꯜꯕꯤꯗ ꯆꯠꯀꯦ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯠꯂꯣ ꯀꯣꯏ ꯍꯥꯏꯗ꯭ꯔꯁꯨ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯆꯦ ꯃꯝꯇꯥ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯀꯧꯈ꯭ꯔꯦ ꯑꯗꯩ ꯏꯆꯦ ꯃꯝꯇꯥꯅ ꯊꯣꯏꯕꯤ ꯁꯅꯥ ꯍꯥꯏꯅ ꯂꯞꯀ ꯄꯤꯁꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯇꯥ ꯍꯁꯤꯟ ꯖꯍꯥꯟ ꯍꯥꯏ ꯍꯦꯜꯂꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯆꯦ ꯃꯝꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯇꯨꯝꯃꯨ ꯃꯃꯥ ꯀꯥꯈꯠꯂꯣ ꯇꯨꯝꯃꯨ ꯑꯗꯨꯗꯒꯤ ꯑꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯆꯦ ꯃꯝꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯅ ꯍꯪꯈꯔꯦ ꯑꯗꯒꯤꯗꯤ ꯀꯦꯅꯦꯗꯤꯅ ꯍꯥꯏ ꯍꯦꯜꯂꯣ ꯀꯦꯅꯦꯗꯤ ꯏꯆꯦ ꯃꯝꯇꯥꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯅ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯁꯨꯁꯤꯀꯥꯟꯇꯅ ꯍꯥꯏ ꯑꯅꯨꯈꯨꯃꯟ ꯀꯦꯝꯁꯤ ꯍꯥꯏ ꯉꯁꯤꯗꯤ ꯆꯤꯛꯀꯟ ꯑꯣꯏꯅ ꯆꯥꯔꯦ ꯁꯨꯁꯤꯀꯥꯟꯇ ꯅꯪꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯗꯥ ꯁꯨꯁꯤꯜ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯀꯁꯥ ꯂꯥꯏꯅ ꯅꯦꯅꯦ ꯑꯅꯨ ꯅꯍꯥꯟ ꯕꯣꯟꯇꯔꯥꯄꯨꯔ ꯆꯠꯄꯗ ꯑꯩ ꯅꯨꯄꯤꯅ ꯅꯦꯅꯦ ꯍꯣꯏꯒꯤ ꯌꯨꯝ ꯇꯥꯛꯂꯛꯏ ꯑꯩ ꯅꯨꯄꯤꯁꯨ ꯕꯣꯟꯇꯔꯥꯄꯨꯔꯒꯤꯅꯤ ꯍꯥꯏ ꯑꯠꯁꯥ ꯕꯣꯟꯇꯔꯥꯄꯨꯔ ꯀꯗꯥꯏꯋꯥꯏꯒꯤꯅꯣ ꯀꯁꯥꯔꯂꯥꯏ ꯕꯣꯟꯇꯔꯥꯄꯨꯔ ꯀꯋꯥꯏꯒꯤꯅꯣ ꯑꯗꯒꯤꯗꯤ ꯁꯨꯁꯤꯀꯥꯟꯇ ꯁꯤꯡꯍꯅ ꯍꯥꯏ ꯃꯥꯏꯕꯝ ꯍꯥꯏꯅ ꯀꯧꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯗꯥ ꯁꯨꯁꯤꯜ ꯍꯥꯏꯅ ꯍꯪꯉꯛꯑꯦꯀꯣ ꯑꯩ ꯈꯪꯕ꯭ꯔꯥ ꯉꯁꯤꯁꯦ ꯈꯪꯕ꯭ꯔꯥ ꯀ꯭ꯋꯥ ꯆꯥꯔꯦꯕ ꯀꯩꯅꯣ ꯆꯤꯛꯀꯟ ꯆꯥꯕꯗꯣ ꯆꯤꯛꯀꯟꯁꯦ ꯈꯔ ꯍꯪꯒꯣꯏꯑꯦꯕ ꯈꯪꯕ꯭ꯔꯥ ꯈꯪꯗꯦꯗ ꯁꯥ ꯉꯥꯁꯦ ꯑꯗꯨꯝ ꯍꯪꯒꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯈꯔ ꯑꯍꯜ ꯑꯣꯏꯔꯗꯤꯅꯦ ꯑꯩꯁꯦ ꯉꯥꯒ ꯑꯝꯇ ꯆꯥꯔꯛꯇꯕ꯭ꯔꯥ ꯈꯪꯗꯦ ꯆꯥꯕ ꯂꯣꯏꯔ ꯄꯨꯂꯞ ꯀ꯭ꯋꯥ ꯆꯥꯔꯤꯅꯦ ꯍꯪꯒꯣꯏꯅ ꯆꯥꯈꯤꯕꯗꯣ ꯇꯟꯗꯅ ꯑꯩꯅ ꯇꯨꯝꯗ꯭ꯔꯣꯕꯣ ꯒꯨꯗ ꯅꯥꯏꯠ ꯀꯥꯈꯠꯂꯣ ꯇꯨꯝꯃꯣ ꯅꯪ ꯃꯆꯦ ꯇꯨꯝ ꯆꯪꯈꯤꯕꯗꯩ ꯃꯥꯁꯨ ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯆꯤꯆꯦ ꯇꯨꯝ ꯆꯪꯈ꯭ꯔꯦ ꯍꯥꯏꯅ ꯃꯥ ꯊꯣꯛꯂꯛꯑꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯄꯨꯁꯄꯥꯅ ꯀ꯭ꯋꯥꯗꯣ ꯅꯇꯣꯟꯗ ꯆꯥꯎ ꯍꯥꯏꯌꯦ ꯅꯪꯁꯨ ꯂꯩꯃꯤꯟꯅꯔꯗꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯋꯥꯔꯤꯁꯦ ꯁꯨꯅꯔꯛꯀ ꯃꯤꯋꯥꯒꯁꯦ ꯉꯥꯡꯅꯔꯒꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯀ꯭ꯋꯥꯒꯁꯦ ꯃꯇꯝ 5-10 ꯆꯥꯃꯤꯟꯅꯒꯗꯕꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯗꯧꯅꯤ ꯅꯪꯅ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯀꯁꯥꯔꯗ ꯎꯄꯥꯏ ꯅꯥꯏ ꯂꯥꯛꯇꯣꯏꯅꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯆꯤꯛꯀꯟ ꯍꯦꯟꯕꯅꯤ ꯉꯥꯁꯨ ꯍꯦꯜꯂꯗꯤ ꯕꯦꯔꯥꯅꯤ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅꯦ ꯈꯔ ꯍꯪꯒꯣꯏꯑꯦꯕ ꯑꯩꯁꯦ ꯁꯥ ꯉꯥꯁꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯌꯥꯝ ꯇꯣꯏꯅꯒ ꯆꯥꯁꯤꯜꯂꯛꯑꯕ ꯑꯗꯨꯝ ꯆꯤꯛꯀꯟꯗꯤ ꯈꯤꯇꯪ ꯆꯥꯕꯗ ꯑꯗꯨꯝ ꯍꯪꯒꯣꯏꯔꯦ ꯆꯥꯗꯤ ꯁꯨꯝ ꯆꯥꯅꯤꯡꯕꯅꯦ ꯑꯗ ꯈꯔ ꯆꯥꯈꯠꯂꯒꯗꯤ ꯀꯩꯅꯣꯝ ꯇꯧꯔꯛꯀꯅꯦꯕ ꯀꯦꯅꯦꯗꯤꯅ ꯇꯥꯃꯣꯗꯤ ꯍꯥꯏꯌꯦ ꯇꯥꯃꯣꯁꯦ ꯀꯩꯅꯣ ꯇꯧꯔꯤ ꯀꯦꯅꯦꯗꯤ ꯃꯥ ꯊꯕꯛ ꯈꯔ ꯀꯟꯕꯒꯤꯅꯦ ꯉꯁꯤꯗꯣ ꯃꯥ ꯌꯥꯎꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯂꯥꯟꯖꯥꯎ ꯑꯃ ꯂꯩꯔꯤ ꯃꯥꯒꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯌꯨꯁꯤ ꯍꯥꯏꯅ ꯀꯧꯔꯦ ꯑꯗꯒꯤꯗꯤ ꯁꯨꯁꯤꯀꯥꯟꯇꯅ ꯃꯥꯏꯕꯝ ꯋꯥꯍꯩ ꯊꯣꯡꯕ ꯀꯣꯕꯤ ꯃꯅꯥ ꯇꯥꯕꯤ ꯑꯥꯂꯨ ꯉꯧꯕ ꯆꯥꯏꯌꯦ ꯃꯥꯏꯕꯝ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯀꯁꯥꯔ ꯂꯥꯏꯕꯅ ꯕꯟꯇꯔꯥꯄꯨꯔ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯄꯣꯁ ꯑꯣꯐꯤꯁꯀꯤ
ꯑꯣꯐꯤꯁꯀꯤ ꯕꯦꯝꯁꯅꯥ ꯈꯪꯕꯔꯥ ꯑꯗꯨꯅꯤ ꯕꯦꯝꯁꯅꯥ ꯄꯣꯁ ꯑꯣꯐꯤꯁꯀꯤ ꯑꯣꯄꯣꯖꯤꯠ ꯕꯦꯝꯁꯅꯥ ꯈꯔꯥꯃꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯁꯥꯔ ꯗꯤꯗꯤ ꯈꯣꯏ ꯑꯗꯨꯋꯥꯏꯒꯤ ꯑꯣꯏꯔꯝꯒꯅꯤ ꯀꯁꯥ ꯂꯥꯏ ꯃꯐꯝꯗꯤ ꯈꯪꯉꯦꯀꯣ ꯑꯗꯨꯒ ꯑꯉꯥꯡꯁꯤꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯌꯦꯡꯒꯣꯡ ꯑꯣꯏꯔꯝꯒꯅꯤ ꯌꯦꯡꯈꯣꯡꯒꯤ ꯑꯣꯏꯗꯣꯏꯔꯥ ꯕꯦꯝꯁꯅꯥ ꯈꯪꯗ꯭ꯔꯦꯅꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯌꯦꯡꯈꯣꯡꯒꯤ ꯑꯣꯏꯗꯣꯏꯔꯥ ꯕꯦꯝꯁꯅꯥ ꯈꯪꯗ꯭ꯔꯅꯤ ꯕꯦꯝꯁꯅꯥ ꯈꯪꯗ꯭ꯔꯥ ꯀꯥꯏꯅꯦ ꯊꯣꯏꯁꯅꯥꯒꯤ ꯃꯆꯦꯗ ꯊꯣꯏꯕꯤꯁꯅꯥꯅ ꯑꯣ ꯗꯥ ꯁꯨꯁꯤꯜ ꯍꯥꯏꯅ ꯀꯧꯈꯔꯦ ꯀꯁꯥ ꯂꯥꯏꯅ ꯑꯩꯗꯤ ꯂꯥꯏꯛ ꯇꯧꯔꯦ ꯊꯦꯡꯀ꯭ꯌꯨ ꯀꯁꯥ ꯂꯥꯏ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯌꯨꯁꯤ ꯆꯤꯛꯀꯟ ꯍꯥꯎꯕ꯭ꯔꯣ ꯍꯥꯏ ꯁꯤꯅꯤꯅꯦ ꯊꯣꯏꯕꯤꯁꯅꯥ ꯆꯤꯛꯀꯟ ꯍꯥꯎꯕ꯭ꯔꯥ ꯍꯪꯉꯦ ꯍꯥꯎꯋꯤ ꯃꯣꯔꯣꯛ ꯈꯔ ꯁꯥꯈꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯗꯥꯅꯅꯦ ꯍꯩꯖꯥꯡꯗꯣ ꯃꯆꯨ ꯐꯖꯅꯕ ꯍꯥꯏꯅ ꯃꯥꯅꯅꯦ ꯃꯣꯔꯣꯛ ꯈꯔ ꯌꯥꯝ ꯊꯥꯛꯆꯟꯗꯅ ꯃꯣꯔꯣꯛ ꯁꯥꯈ꯭ꯔꯦ ꯉꯁꯤ ꯍꯥꯎꯗꯤ ꯍꯥꯎꯕ ꯌꯥꯝꯅ ꯃꯄꯥꯟꯗꯩ ꯀꯣꯟꯗꯣ ꯕꯣꯔꯥ ꯀꯨꯞꯁꯜꯂꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯣ ꯇꯧꯔꯣꯏ ꯗꯗꯥꯝꯗ ꯌꯦꯡꯉꯝ ꯁꯨꯁꯤꯀꯥꯟꯇꯅ ꯆꯥꯛꯀ ꯆꯥꯔꯕꯣ ꯆꯦ ꯍꯥꯏ ꯅꯠꯇꯦ ꯁꯨꯁꯤꯀꯥꯟꯇ ꯅꯠꯇꯦ ꯁꯨꯁꯤꯀꯥꯟꯇꯅ ꯃꯥꯏꯕꯝ ꯀꯦꯝꯁꯤ ꯍꯥꯏ ꯑꯗꯒꯤ ꯅꯥꯎꯆꯥꯁꯤꯡ ꯍꯥꯏꯅ ꯆꯥꯛꯀ ꯆꯥꯔꯕꯣ ꯆꯦ ꯆꯥꯔꯦ ꯅꯥꯎꯆꯥ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯅꯦꯝꯕ ꯄꯤꯔꯛꯀꯅꯣ ꯑꯩꯉꯣꯟꯗꯁꯨ ꯃꯣꯜ ꯑꯃ ꯂꯩ ꯑꯁꯣꯅꯦ ꯃꯣꯜ ꯑꯃ ꯄꯤꯈ꯭ꯔꯣ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯔꯒ ꯑꯩ ꯐꯝꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯥꯏꯔꯤ ꯀꯩꯅꯣ ꯇꯧꯒꯅꯣ ꯄꯄꯥꯏꯁꯨ ꯄꯤꯌꯨ ꯁꯨꯁꯤꯀꯥꯟꯇꯅ ꯆꯤꯆꯦ ꯇꯨꯝꯕꯩ 10 ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯔꯕꯤꯅꯥ ꯀꯅꯥꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯁꯨꯁꯤꯜ ꯏꯔꯣꯟꯕꯒ ꯀꯥꯡꯉꯧ ꯑꯃꯒ ꯌꯦꯟ ꯑꯇꯥꯎꯕꯒ ꯆꯥꯏꯌꯦ ꯍꯥꯏ ꯑꯁ ꯀꯩꯕ ꯏꯔꯣꯟꯕꯒ ꯀꯥꯡꯉꯧ ꯑꯃꯒ ꯌꯦꯟ ꯑꯇꯥꯎꯕꯒ ꯆꯥꯏꯌꯦ ꯍꯥꯏꯕ ꯑꯁ ꯍꯥꯎꯔꯅꯤꯍꯦ ꯀꯁꯥ ꯂꯥꯏꯕꯅ ꯌꯦꯡꯈꯣꯝꯒꯤꯅꯤ ꯍꯥꯏ ꯌꯦꯡꯈꯣꯝꯒꯤꯅꯤ ꯍꯥꯏꯌꯦ ꯃꯃꯥ ꯅꯣꯏ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯑꯩ ꯑꯉꯥꯡꯗꯨꯗꯤ ꯃꯁꯛ ꯈꯪꯗꯦꯗꯣ ꯌꯦꯡꯈꯣꯝ ꯃꯌꯥ ꯀꯥꯏ ꯄꯣꯁ ꯑꯣꯐꯤꯁꯗꯤ ꯂꯣꯏ ꯈꯪꯉꯤ ꯃꯐꯝꯗꯣ ꯈꯪꯉꯦꯕ ꯀꯩ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯂꯝꯕ ꯃꯐꯝꯅꯤꯅ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯃꯃꯥꯒꯤꯅꯅꯦ ꯃꯄꯥꯝ ꯃꯌꯥꯏ ꯂꯩꯀꯥꯏꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯄꯥꯝꯅꯦꯕ ꯗꯥꯛꯇꯔꯗꯣ ꯅꯣꯏꯅꯅꯦ ꯆꯠꯄꯗꯅꯦ ꯈꯪꯕ꯭ꯔꯥ ꯀꯁꯥ ꯂꯥꯏꯁ꯭ꯔꯝꯒꯤ ꯀꯩꯅꯣꯗꯣ ꯕꯤꯁ꯭ꯋꯖꯤꯠꯇꯣ ꯈꯪꯕ꯭ꯔꯥ ꯃꯥꯏ ꯐꯥꯔꯃꯥꯁꯤꯒ ꯂꯩꯕꯅꯦꯕ ꯗꯥꯛꯇꯔꯅꯦꯕ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯏꯇꯩ ꯆꯧꯅꯦꯕ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯒꯤꯅꯦ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯕꯨꯡꯗꯨ ꯑꯝꯇꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯃꯣꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯏ ꯃꯆꯥꯅꯤꯄꯥꯅꯦꯕ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯍꯣꯇꯦꯜ ꯂꯣꯏꯅ ꯕꯨꯗꯤ ꯏꯅꯝꯃ ꯍꯥꯎꯇꯦ ꯂꯣꯏꯅꯕꯨꯗꯤ ꯆꯥꯔꯦ ꯌꯥꯏ ꯇꯠ ꯍꯥꯎꯇ꯭ꯔꯒ ꯀꯃꯥꯏꯅ ꯂꯣꯏ ꯆꯥꯔꯤꯕ ꯄꯨꯁꯄꯥꯅ इतई कहा अमता उल्लूको है इतई कहा अमता उल्लूको है अमता पिरमुसे ननाउपीना नंगु अमता उल्लौ है ꯑꯩ ꯃꯑꯣꯡ ꯆꯥꯗꯦ ꯉꯁꯤ पुष्पाना उखिदब कुइरेने है नसꯛꯇꯨꯗꯤ उबिरꯝꯕ ꯌꯥꯏꯅ ꯀꯩꯅꯣ ꯅꯈꯣꯡꯗ ꯀ꯭ꯋꯥ ꯆꯥꯈꯤ ꯄꯨष्ꯄꯥ ꯎꯅꯒꯗꯕꯗꯤ पुष्पा नꯇꯩꯅ ꯅꯪ उनगदब ꯑꯣꯏꯗꯤ ꯀ꯭ꯋꯥ ꯑꯝꯇ ꯆꯥꯈꯤ ꯌꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯍꯪꯉꯨꯕ ꯐꯥꯔꯤꯅꯦ ꯇꯨꯠ ꯉꯁꯤ ꯍꯥꯎꯇ꯭ꯔꯁꯨ ꯆꯥꯔꯤꯅꯤ ꯍꯥꯏ ꯇꯨꯠ ꯍꯥꯎꯇ꯭ꯔꯁꯨ ꯆꯥꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯍꯥꯎꯇ꯭ꯔꯗꯤ ꯈꯅꯥꯎꯗꯒꯤ ꯀꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗꯦ ꯏꯕꯦꯝꯃ ꯆꯥꯕ ꯉꯝꯗꯦ ꯀꯁꯥ ꯂꯥꯏꯅ ꯈꯪꯉꯦ ꯑꯩꯈꯣꯏꯗꯩꯁꯨ ꯈꯪꯉꯦ ꯑꯩꯒ ꯏꯆꯦ ꯃꯝꯇꯥꯅ ꯊꯣꯏꯕꯤꯁꯅꯥ ꯏꯆꯦꯒꯤꯁꯨ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯍꯥꯡꯂꯅꯤ ꯍꯥꯏ ꯍꯥꯡꯉꯣ ꯏꯆꯦ ꯃꯝꯇꯥ ꯍꯥꯡꯉꯒ ꯈꯪꯍꯜꯂꯛꯑꯣ ꯑꯩꯈꯣꯏꯗꯁꯨ ꯀꯣ ꯀꯃꯥꯏꯅ ꯀꯔꯤ ꯃꯤꯡꯗ ꯍꯥꯡꯕꯅꯣ ꯍꯥꯏꯗꯣ ꯑꯗꯣ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯍꯩꯗꯣꯛꯈꯔꯦ ꯏꯆꯥꯅꯨꯄꯤꯁꯦ ꯗꯥꯕꯨꯡ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯅꯪꯁꯦ ꯍꯩꯗꯣꯛ ꯄꯪꯒꯅꯨ ꯍꯩꯖꯤꯟ ꯌꯥꯝ ꯇꯧꯗ꯭ꯔꯤꯉꯩꯅꯦ ꯄꯣꯡꯒꯅꯨꯀꯣ ꯍꯥꯏꯌꯦ ꯃꯥ ꯄꯣꯡꯉꯤ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯄꯣꯡꯖꯕꯅꯤꯅ ꯑꯩꯈꯣꯏ ꯁꯀꯥꯏꯔꯦ ꯂꯣꯏꯅ ꯃꯥ ꯄꯣꯡꯉꯤ ꯀꯣꯛꯀꯁꯦ ꯅꯠꯇꯦ ꯌꯥꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯒꯅꯤ ꯃꯀꯣꯛꯇ ꯆꯥꯛꯑꯦꯕ ꯃꯥꯁꯦ ꯃꯀꯣꯛ ꯆꯥꯛꯄꯅꯦ ꯑꯗꯒꯤ ꯅꯤꯂꯤꯅ ꯅꯤꯅꯦ ꯑꯩ ꯂꯥꯛꯒꯦ ꯑꯃꯨꯛ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯅꯤꯂꯤ ꯄꯨꯁꯄꯥꯅ ꯏꯇꯩ ꯍꯧꯖꯅꯨ ꯆꯤꯡꯊꯦꯛꯆꯅꯤ ꯌꯥꯏ 이제이 하우자누 징택스 이씨 내가 제가 가는 거지 오이마 비자야 가봤지 찜엄따 hanglag full support ni tawdoise hay kasala na biswajit machi ahan lata sana nate adugi biswajit nate kasala adugi biswajit nate laisram gi adudunane kainogi biswajit ningthe mayimgi natro adugi biswajit na adu ningthe mayimgi nate akhogi sinane laisram gi biswajit ni noigi nipiduga hang noi nipi khangani
ꯄꯨꯁꯄꯥꯗꯨ ꯅꯠꯇꯦ ꯍꯤ ꯌꯦꯡꯉꯨ ꯅꯪꯉꯣꯟ ꯌꯦꯡꯍꯜꯂꯤꯕ ꯑꯗꯨ ꯅꯪꯉꯣꯟ ꯌꯦꯡꯍꯜꯂꯤꯕ ꯑꯗꯨꯗꯨ ꯎꯔꯕ ꯅꯥꯇꯩꯅ ꯐꯖꯅ ꯂꯛꯅꯔꯦ ꯅꯪꯉꯣꯟꯗ ꯌꯥꯔꯦꯍꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀ꯭ꯋꯥꯒ ꯂꯣꯏ ꯃꯈꯥ ꯇꯥꯔꯦ ꯑꯣꯔꯣ ꯇꯥꯔꯦ ꯅꯪꯕꯨ ꯆꯣꯊꯥꯅꯤ ꯆꯥꯛꯏꯗꯣ ꯈꯪꯍꯟꯗꯣꯏ ꯃꯤꯅ ꯃꯉꯣꯟꯗ ꯌꯥꯔꯦ ꯑꯩ ꯈꯔ ꯄꯥ ꯉꯝꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯅꯥꯎꯆꯥꯅ ꯚꯤꯗꯤꯑꯣ ꯈꯔ ꯅꯨꯡꯉꯥꯏꯕ ꯊꯥꯡꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯌꯦ ꯅꯥꯎꯆꯥ ꯀꯟꯇꯦꯟꯗꯣ ꯐꯖꯅ ꯑꯩꯈꯣꯏ ꯁꯦꯝꯕ ꯉꯝꯗꯦꯕ ꯍꯟꯗꯛꯇꯤ ꯊꯕꯛ ꯀꯟꯕꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯗꯥ ꯈꯣꯏꯕꯥꯅꯤꯗꯤ ꯑꯗꯨꯝ ꯇ꯭ꯔꯦꯅꯤꯡꯗꯤ ꯃꯌꯥꯝ ꯇꯧꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯇꯧꯔ ꯀꯦꯟꯁꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯄꯨꯁꯄꯥꯗ ꯌꯦꯡꯍꯜꯂꯤꯅꯤ ꯉꯥꯏꯁꯦ ꯄꯨꯁꯄꯥꯗ ꯑꯗꯒꯤꯗꯤ ꯊꯥꯖꯅ ꯂꯥꯏꯛ ꯗꯟ ꯁꯤ ꯁꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯥꯖ ꯊꯣꯏꯕꯤꯁꯅꯥꯅ ꯍꯣꯏ ꯏꯕꯨꯡꯗꯤ ꯄꯣꯡꯗꯕꯅꯤ ꯑꯗꯨꯏꯁꯨ ꯁꯦꯀꯦꯟꯇꯪ ꯑꯣꯏꯔꯁꯨ ꯊꯣꯛꯑꯝꯃꯣꯕ ꯍꯥꯏ ꯏꯕꯨꯡꯁꯦ ꯃꯣꯏꯅ ꯎꯖꯅꯤꯡꯉꯤꯁꯤꯗꯤ ꯁꯦ ꯅꯕꯨꯡꯁꯤꯗ ꯊꯣꯛꯂꯛꯑꯦ ꯑꯗꯩꯗꯤ ꯏꯆꯦ ꯃꯝꯇꯥꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯀꯁꯥꯔ ꯂꯥꯏ ꯊꯣꯏꯕꯅ ꯍꯥꯏ ꯏꯇꯩꯃ ꯇꯥꯃꯣ ꯑꯕꯦꯝꯃ ꯍꯥꯏꯅ ꯂꯐꯀ ꯄꯤꯁꯜꯂꯦ ꯀꯁꯥꯔ ꯂꯥꯏ ꯀꯩꯅꯣ ꯀꯁꯥꯔ ꯂꯥꯏꯠꯇ ꯍꯥꯏ ꯂꯩꯔꯦ ꯊꯣꯏꯕ ꯅꯪ ꯉꯁꯤ ꯊꯕꯛ ꯑꯗꯒꯤ ꯄꯥꯈꯪꯅ ꯀꯩ ꯍꯥꯏꯕ ꯏꯆꯦꯅꯨ ꯖꯤꯔꯤ ꯀꯁꯥꯔꯁꯦ ꯅꯣꯡꯃꯗ ꯀꯩꯕ ꯆꯥꯛ 3ꯂꯛ ꯆꯥꯏ ꯍꯥꯏ ꯆꯨꯝꯕꯔꯣ ꯍꯥꯏ ꯑꯁꯤꯒꯤ ꯀꯣꯏꯁꯟꯁꯤ ꯌꯥꯝ ꯇꯧꯔꯛꯑꯦ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯀꯣ ꯑꯩꯉꯣꯟꯗ ꯀꯁꯥꯔꯁꯦ ꯆꯥꯛ 3ꯂꯛ ꯆꯥꯏ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯥꯝ ꯍꯪꯉꯛꯑꯦꯕꯀꯣ ꯆꯥꯛ 3ꯂꯛ ꯆꯥꯕꯁꯦ ꯆꯥꯗꯕꯁꯨ ꯌꯥꯎꯋꯦ ꯆꯥꯗꯕ ꯏꯃꯨꯡꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯇꯝꯕ ꯀꯣꯂꯦꯖ ꯆꯠꯄꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯆꯥꯛ ꯈꯔ ꯄꯤꯖꯔꯒ ꯑꯗꯨꯝ ꯆꯠꯐꯝ ꯂꯩꯅꯕ ꯍꯥꯏꯅ ꯊꯥꯕꯗꯣ ꯑꯗꯩꯗꯤ ꯄꯨꯡ 12 ꯇꯥꯔꯛꯄꯁꯦ ꯑꯁꯤꯗꯩꯁꯤꯗꯗꯤ ꯑꯩꯈꯣꯏ ꯆꯥꯛꯁꯦ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯆꯥꯗꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯗ ꯑꯃꯨꯛ ꯆꯥꯔꯒ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯆꯥꯏꯅꯦꯕ ꯑꯌꯨꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯑꯌꯨꯛꯇ ꯆꯥꯛ ꯆꯥꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯆꯥꯒ ꯇꯟꯒ ꯑꯣꯏꯅ ꯆꯥꯏꯕ ꯑꯌꯨꯛ ꯉꯟꯇꯥꯁꯦ ꯑꯗꯨꯒ 12 ꯇꯥꯔꯛꯄꯒꯤꯗꯨꯒ ꯆꯥꯛ ꯆꯥꯔꯅꯤ ꯑꯗꯩ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯆꯥꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯏꯃꯨꯡꯒꯤ ꯃꯇꯨꯡ ꯏꯜꯂꯦꯕꯀꯣ ꯁꯦ ꯑꯗꯒꯤ ꯊꯥꯖꯅ ꯊꯣꯏꯕ ꯁꯛ ꯃꯨꯟꯅ ꯈꯪꯉꯤꯀꯣ ꯍꯥꯏꯌꯦ ꯑꯗꯩ ꯄꯨꯁꯄꯥꯅ ꯁꯂꯥꯝ ꯇꯧꯕꯅꯦ ꯄꯨꯁꯄꯥꯅ ꯃꯃꯥꯏ ꯃꯅꯥꯗ ꯄꯨꯁꯄꯥꯅ ꯀꯩ ꯍꯥꯏꯕ ꯁꯨꯅꯨꯗꯨꯅ ꯌꯥꯔꯤ ꯌꯥꯈꯣꯡ ꯂꯣꯏ ꯇꯠꯆꯔꯣ ꯍꯥꯏ ꯁꯨꯖꯤꯂꯥꯅ ꯊꯥꯖ ꯋꯦꯜꯀꯝ ꯍꯥꯏ ꯑꯗꯩ ꯊꯥꯖꯅ ꯁꯨꯁꯤ ꯍꯥꯏꯔꯒ ꯍꯥꯏ ꯇꯧꯈꯔꯦ ꯑꯗꯒꯤ ꯌꯦꯡꯈꯣꯝ ꯇꯣꯝꯕꯅ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯦ ꯍꯥꯏ ꯑꯌꯥ ꯑꯩꯁꯦ ꯀꯩꯅꯣ ꯑꯣꯏꯔꯦꯖꯥꯠꯂꯣ ꯅꯦꯠ ꯆꯠꯄꯖꯥꯠꯂꯣ ꯀꯁꯥꯔ ꯂꯥꯏꯠꯅ ꯀꯩꯅꯣꯒ ꯇꯧꯔꯒ ꯌꯦꯡꯉꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯕꯨꯡꯇ ꯅꯠꯇꯦ ꯑꯅꯤꯃꯛꯅꯤꯅꯦ ꯄꯨꯟꯅ ꯎꯅꯤꯡꯉꯤꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯅꯕꯨꯡꯒ ꯅꯆꯦ ꯅꯅꯝꯃꯒ ꯅꯨꯡꯁꯤꯕꯤꯕꯒꯤ ꯀꯁꯥꯔ ꯂꯥꯏꯠꯅ ꯑꯩ ꯑꯣꯖꯥ ꯐꯪꯅꯕ ꯅꯣꯡꯃ ꯂꯥꯛꯀꯅꯤ ꯑꯣꯀꯦ ꯂꯥꯛꯑꯣ ꯀꯁꯥꯔ ꯂꯥꯏꯠ ꯊꯥꯖꯅ ꯗꯥꯕꯨꯡ ꯀ꯭ꯋꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏ ꯊꯥꯖꯅ ꯇꯣꯝꯕ ꯁꯞ ꯇꯧꯕꯤꯔꯛꯑꯣ ꯑꯗꯒꯤꯗꯤ ꯍꯩꯒ꯭ꯔꯨꯖꯝ ꯅꯤꯂꯤꯅ ꯅꯤꯅꯦꯒ ꯀꯀꯥꯒ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯗꯥꯗꯤ ꯆꯍꯤ 40 ꯍꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯆꯍꯤ 40 ꯌꯧꯔꯛꯇꯧꯔꯦꯀꯣ ꯑꯩꯈꯣꯏ ꯑꯉꯥꯡꯒꯗꯤ ꯅꯠꯇꯦꯍꯦ ꯆꯍꯤꯗꯤ ꯂꯩꯈꯠꯂꯕꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯩꯗꯤ ꯄꯨꯁꯄꯥꯅ ꯐꯨꯅꯤꯡꯕꯅ ꯂꯣꯏꯔꯦ ꯏꯇꯩꯁꯦ ꯑꯋꯣꯏꯕ ꯄꯨꯁꯄꯥꯅ ꯐꯨꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏ ꯏꯇꯩꯁꯦ ꯀ꯭ꯋꯥ ꯄꯅꯥ ꯎꯂꯨꯕꯗ ꯁꯥꯎꯔꯛꯑꯦ ꯑꯉꯥꯡꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯌꯦ ꯅꯨꯡꯁꯤꯗꯁꯨ ꯀꯥꯏꯗꯦ ꯑꯗꯒꯤꯗꯤ ꯊꯥꯖꯅ ꯀꯁꯥꯔ ꯂꯥꯏভ ꯁꯞ ꯇꯧꯔꯣ ꯔꯤꯇꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯃꯌꯥꯝ ꯀꯁꯥꯔ ꯂꯥꯏꯚ ꯍꯥꯏꯅ ꯁꯤꯗ ꯆꯦꯅꯦꯜ ꯑꯃ ꯆꯪꯉꯛꯏꯁꯦ ꯑꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩꯈꯣꯏ ꯀꯁꯥꯔꯗꯅꯦ ꯃꯐꯝꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯄ꯭ꯔꯣꯒꯥꯝ ꯇꯧꯕ ꯈꯣꯠꯄ ꯑꯁꯤ ꯂꯣꯏꯅ ꯀꯁꯥꯔ ꯂꯥꯏꯠ ꯊꯥꯡꯒꯠꯄꯅꯦꯕꯀꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯀꯁꯥꯔꯗ ꯀꯩꯀꯩ ꯇꯧꯕ ꯈꯣꯠꯄ ꯂꯨꯍꯣꯡꯕꯅ ꯀꯃꯥꯏꯅ ꯂꯨꯍꯣꯡꯕ ꯂꯥꯏ ꯍꯔꯥꯎꯕꯅ ꯀꯃꯥꯏꯅ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯎꯕ ꯐꯪꯒꯅꯦꯕ ꯀꯁꯥꯔ ꯂꯥꯏꯚꯀꯤ ꯆꯦꯅꯦꯜꯁꯤꯗ ꯑꯗꯣ ꯃꯌꯥꯝꯅ ꯀꯁꯥꯔ ꯂꯥꯏꯚꯀꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯀꯁꯥꯔ ꯂꯥꯏꯚꯅ ꯑꯣꯖꯥꯗ ꯀꯅꯥꯅ ꯐꯨꯗꯣꯏꯅꯣ ꯍꯥꯏ
ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯖꯕ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯀꯁꯥ ꯂꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯀꯁꯥ ꯂꯥꯏꯕ ꯂꯩꯔꯤꯉꯩꯗ ꯑꯣꯖꯥꯗ ꯐꯨꯕ ꯀꯅꯥꯝ ꯌꯥꯔꯣꯏꯀꯣ ꯂꯝꯍꯦꯟꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯄꯨꯁꯄꯥ ꯍꯣꯏ ꯕꯨꯀꯦꯒ ꯅꯨꯡꯁꯤꯗꯦ ꯅꯪꯍꯤ ꯑꯩꯁ ꯃꯅꯥꯎꯕꯤꯗꯁꯨ ꯍꯣꯏ ꯅꯨꯡꯁꯤꯗꯦ ꯑꯗꯨꯅꯤ ꯑꯦꯜꯕꯤ ꯂꯥꯛꯏꯗꯣ ꯍꯥꯏ ꯑꯗꯨꯅꯦꯕ ꯀꯁꯥ ꯂꯥꯏꯅ ꯑꯩ ꯇꯧꯖꯔꯛꯀꯦ ꯑꯩ ꯀꯔꯤ ꯍꯥꯏꯕ ꯅꯧꯖꯔꯤꯕꯅꯤ ꯍꯥꯏ ꯑꯗꯒꯤ ꯅꯤꯂꯤꯅ ꯑꯉꯥꯡꯁꯦ ꯐꯖꯅ ꯑꯃꯨꯛꯇ ꯎꯠꯂꯛꯑꯣ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯒꯤꯗꯤ ꯃꯥꯏꯊꯣꯡꯁꯦ ꯂꯩꯁꯥꯕꯤ ꯀꯩ ꯂꯩꯁꯥꯕꯤ ꯃꯥꯏ ꯄꯥꯜꯂꯦ ꯍꯥꯏ ꯏꯆꯥ ꯊꯣꯏꯕꯤꯔꯣ ꯎꯠꯂꯛꯀꯦ ꯂꯥꯡꯂꯦꯟꯅ ꯆꯦꯟꯅꯨ ꯗꯥꯕꯨꯡ ꯍꯥꯏꯔꯒ ꯈꯨꯔꯝꯃꯛꯑꯦ ꯂꯥꯡꯂꯦꯟ ꯋꯦꯜꯀꯝ ꯄꯨꯁꯄꯥꯒꯤ ꯊꯥꯗꯣꯛꯃꯦꯅ ꯄꯨꯁꯄꯥꯅ ꯉꯁꯤꯗꯤ ꯆꯦ ꯑꯅꯨꯁꯦ ꯌꯥꯝ ꯈꯤꯡ ꯈꯤꯡ ꯂꯥꯎꯋꯦ ꯀꯩ ꯍꯥꯏꯕ ꯅꯍꯥꯟꯈꯩꯗꯤ ꯌꯥꯝ ꯏꯕꯅꯦ ꯍꯥꯏꯌꯦ ꯉꯁꯤꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯏꯕꯀꯣ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯄꯗ ꯌꯥꯝ ꯍꯔꯥꯎꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯑꯗꯨꯒꯤꯅꯦ ꯄꯨꯁꯄꯥ ꯑꯗꯒꯤ ꯊꯥꯖꯅ ꯆꯦꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯑꯩ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ ꯃꯌꯦꯛ ꯈꯪꯗꯦ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯕꯨꯗꯤ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯅꯦ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯆꯠꯅꯗꯕꯗꯣ ꯑꯗꯨꯗꯨꯅ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯈꯪꯕ ꯉꯝꯗꯦꯕꯀꯣ ꯍꯧꯖꯤꯛ ꯆꯠꯅꯔꯛꯇꯧꯔꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨꯅꯦ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯇꯝꯅꯕꯒꯤ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨꯅ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯃꯤꯡꯁꯦ ꯄꯥꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯣ ꯆꯦꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯔꯛꯄꯅꯤꯀꯣ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯊꯥꯖꯅ ꯅꯤꯂꯤ ꯁꯥꯞ ꯇꯧꯕꯤꯔꯒꯣ ꯅꯪꯉꯣꯟꯗꯁꯨ ꯍꯟꯖꯔꯛꯀꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯂꯥꯡꯂꯦꯟꯅ ꯊꯥꯖ ꯍꯥꯏ ꯍꯥꯏꯔ ꯈꯨꯔꯝꯈꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯀ꯭ꯋꯥ ꯍꯥꯎꯕ꯭ꯔꯣ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯍꯥꯏ ꯊꯥꯖꯅ ꯂꯥꯡꯂꯦꯟ ꯀꯦꯝꯁꯤ ꯍꯥꯏ ꯂꯥꯡꯂꯦꯟꯅ ꯊꯥꯖ ꯀꯥꯡꯁꯣꯏ ꯅꯣꯏ KMC ꯍꯥꯏꯅ ꯍꯥꯏ ꯑꯗ ꯀꯁꯥ ꯂꯥꯏꯕ ꯅꯦꯅꯦ ꯑꯃꯁꯨꯡ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣꯗ ꯉꯥꯎꯖꯕ ꯑꯩꯅꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯀꯁꯥ ꯂꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤ ꯃꯂꯥꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯅꯦ ꯆꯤꯛꯀꯟ ꯑꯣꯏꯅ ꯆꯥꯔꯦ ꯃꯂꯥ ꯑꯗꯒꯤ ꯂꯥꯡꯂꯦꯟꯅ ꯔꯣꯍꯤꯠ ꯍꯥꯏ ꯍꯥꯏꯅ ꯈꯨꯔꯝꯈꯔꯦ ꯑꯗꯒꯤ ꯊꯥꯗ ꯑꯩꯈꯣꯏ ꯆꯥꯊꯣꯏꯕꯤꯁꯤ ꯂꯦꯡꯉꯦ ꯐꯖꯅ ꯀꯩꯅꯣ ꯀ꯭ꯋꯥ ꯆꯥꯏꯔꯣꯅ ꯍꯥ ꯀꯩꯅꯣ ꯑꯉꯥꯡꯅ ꯀ꯭ꯋꯥ ꯆꯥ ꯐꯨꯖꯤꯜꯂꯛꯀꯦꯅ ꯑꯉꯥꯡꯅ ꯀ꯭ꯋꯥ ꯆꯥꯅꯕ꯭ꯔꯥ ꯁꯅꯥꯕꯤ ꯏꯌꯥ ꯄꯄꯥ ꯐꯖꯅ ꯀ꯭ꯋꯥ ꯆꯥꯏ ꯑꯉꯥꯡꯒꯤ ꯇꯧꯔꯤꯁꯦ ꯄꯅꯥꯒ ꯇꯧꯗꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯁꯤ ꯑꯉꯥꯡꯁꯦ चलो दान लौटू मम्मा सालोड़ा दान लौटू चलो मम्मा सालो नहीं मम्मा तो नहीं तीन रो जान को आउट जो हासिनी मम्मा ना को आउट जो पापा आउट जो आई तुम नहीं रो बना तरीना थाजना nga thongi langlen hai degi langlen na ising na matin teng thoro ising na tin teng thoro ai se ai ate wa han hai la kanu langlen na chenu kemsi ngasi chicken chare langlen thaja hana da kai thaja hawe hai langlen na degi hello langlen hai gere thobisana na inamagi ipamgi mamaro lagido adudi yam harau ramgani ama kariyaba ꯍꯔꯥꯎꯔꯝꯒꯅꯤ ꯑꯣ ꯉꯁꯤ ꯑꯦꯜꯕꯤ ꯀꯩꯕ ꯆꯪꯉꯛꯄꯗ ꯌꯥꯝ ꯄꯦꯟꯅ ꯅꯣꯛꯑꯝꯕꯒꯤ ꯃꯔꯝꯗꯤ ꯁꯤꯗ ꯂꯩꯔꯦ ꯍꯥꯏ ꯃꯥꯅꯦ ꯑꯩꯈꯣꯏ ꯃꯃꯥꯅꯦ ꯑꯩꯈꯣꯏ ꯏꯄꯥꯝꯒꯤ ꯃꯃꯥꯅꯦ ꯑꯗꯣ ꯃꯃꯥ ꯂꯥꯛꯄꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦꯕ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯂꯥꯛꯏꯅꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯈꯪꯕ꯭ꯔꯥ ꯍꯦꯛ ꯂꯥꯛꯄ ꯉꯝꯗꯦꯕ ꯃꯥꯁꯨꯅꯦ ꯑꯩꯈꯣꯏ ꯕꯥꯗꯣ ꯃꯁꯥꯗꯣ ꯈꯔ ꯁꯣꯟꯕꯅꯤꯅꯅꯦ ꯑꯗꯨꯒꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯃꯥ ꯂꯥꯛꯄꯗ ꯀꯁꯥ ꯂꯥꯏꯕ ꯅꯦꯅꯦ ꯕꯦꯝ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯀꯦ ꯍꯥꯏ ꯂꯥꯡꯂꯦꯟꯅ ꯔꯣꯍꯤꯠ KMC ꯂꯥꯡꯂꯦꯟꯅ ꯑꯕꯦꯝꯃ ꯀ꯭ꯋꯥ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯨꯅꯦ ꯀ꯭ꯋꯥ ꯆꯥꯁꯜꯂ ꯂꯩꯔꯝꯃꯦ ꯃꯥ ꯏꯔꯣꯝꯕ ꯑꯦꯟ ꯐꯤꯁ ꯂꯥꯡꯂꯦꯟ ꯍꯥꯏꯌꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯌꯨꯁꯤ ꯀ꯭ꯋꯥ ꯆꯥꯒꯅꯨꯀꯣ ꯐꯠꯇꯦ ꯑꯗꯨꯝꯕꯗꯣ ꯆꯥꯔꯨꯅꯨ ꯏꯃꯧꯁꯤꯗꯤ ꯃꯔꯝ ꯃꯣꯛꯄꯅꯦ ꯍꯥꯏ ꯑꯗꯨ ꯆꯥꯗ꯭ꯔꯦ ꯑꯗꯨ ꯏꯁꯤꯡꯅ ꯇꯦꯡꯊꯣꯔꯛꯑꯦ ꯃꯌꯥ ꯀꯥꯊꯣꯛꯑ ꯆꯦꯟꯈꯠꯂꯦ ꯃꯌꯥꯝꯗ ꯆꯥꯗ꯭ꯔꯦ ꯐꯔꯦ ꯆꯥꯔꯦ ꯃꯩ ꯇꯤꯡꯊꯣꯔꯛꯀꯅꯨ ꯐꯠꯇꯦ ꯅꯣꯏ ꯂꯥꯡꯂꯦꯟꯅ ꯉꯁꯤꯗꯤ ꯆꯦ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯀꯥꯏꯗꯩ ꯐꯖꯕꯅꯣꯍꯦ ꯃꯥꯏꯒꯁꯦ ꯀꯔꯤꯝ ꯀꯦꯗꯦꯀꯣ ꯀꯔꯤꯝ ꯐꯖꯗꯦ ꯐꯖꯗꯕꯅꯦ ꯑꯗꯨꯅ ꯃꯥꯏ ꯇꯪꯈꯥꯏ ꯂꯧꯂꯤꯁꯦ ꯎꯗ꯭ꯔꯥ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯃꯃꯥ ꯀꯌꯥꯅꯤ ꯂꯩꯗꯣꯏꯅꯣ ꯏꯅꯝꯃ ꯃꯃꯥ ꯍꯌꯦꯡ ꯍꯟꯗꯣꯏꯅꯤ ꯑꯩꯈꯣꯏ ꯃꯥ ꯀꯨꯏꯅꯒ ꯁꯨꯇꯤ ꯐꯪꯗꯦ ꯃꯥ ꯀꯨꯏꯅ ꯁꯨꯇꯤꯒ ꯄꯤꯕꯤꯔꯛꯇꯦ ꯃꯌꯨꯝꯗꯒꯤ
ꯂꯥꯡꯂꯦꯟꯅ ꯑꯣ ꯔꯣꯍꯤꯠ ꯍꯥꯎꯕ꯭ꯔꯥ ꯍꯥꯏ ꯑꯗꯒꯤꯗꯤ ꯍꯣꯏ ꯍꯥꯏ ꯀꯁꯥꯔ ꯂꯥꯏꯕꯅꯦꯅꯦ ꯑꯩ ꯏꯇꯥ ꯔꯣꯕꯤꯇꯥ ꯍꯣꯏꯒꯤ ꯑꯣꯄꯣꯖꯤꯠꯀꯤ ꯌꯨꯝꯗꯨꯅꯤꯀꯣ ꯅꯦꯅꯦꯒꯤ ꯏꯄꯥꯝꯗꯣ ꯍꯥꯏ ꯑꯣꯄꯣꯖꯤꯠ ꯍꯥꯏꯕꯗꯤꯅꯦ ꯑꯣꯄꯣꯖꯤꯠꯇ ꯅꯠꯇꯦ ꯕꯖꯥꯔ ꯂꯩꯕꯗꯣ ꯏꯔꯥꯏ ꯀꯩꯊꯦꯜꯒꯤ ꯕꯖꯥꯔ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯏꯔꯥꯏ ꯀꯩꯊꯦꯜꯗꯨꯒꯤꯅꯦ ꯕꯖꯥꯔꯗꯨꯒꯅꯦ ꯇꯋꯔ ꯑꯃ ꯌꯨꯡꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒ ꯂꯩꯕ ꯌꯨꯝꯗꯣ ꯑꯩꯈꯣꯏ ꯌꯨꯝꯅꯦꯕ ꯑꯩꯅꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯅꯦ ꯑꯗꯨꯝ ꯎꯠꯄꯅꯦꯕ ꯈꯪꯕ ꯕꯖꯥꯔꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯒꯦꯠ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯒꯦꯠꯇꯨꯒꯤ ꯌꯨꯝꯗꯣ ꯑꯩꯈꯣꯏ ꯌꯨꯝꯅꯤ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯌꯦꯡꯉꯩ ꯆꯥꯒꯅꯨꯀꯣ ꯑꯗꯨꯅꯤ ꯃꯔꯝ ꯃꯣꯛꯄꯅꯦ ꯀꯩꯗꯕꯨ ꯍꯥꯎꯒꯦꯕ ꯑꯗꯨꯕꯣ ꯐꯠꯁꯨ ꯐꯠꯇꯕ ꯑꯗꯨꯕꯨ ꯆꯥꯒꯅꯨꯀꯣ ꯍꯌꯦꯡꯉꯩꯗꯤ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯔꯤꯁꯦ ꯀ꯭ꯋꯥ ꯆꯥꯒꯅꯣ ꯍꯥꯏꯅ ꯀꯩꯒꯤ ꯆꯥꯏꯕ ꯑꯩꯗꯤ ꯁꯨꯝ ꯆꯥꯏꯅꯦ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯏꯅꯦ ꯑꯣꯅꯤꯡꯉꯛꯄꯒꯤ ꯆꯥꯏꯅꯦꯕ ꯑꯩꯁꯨ ꯑꯅꯤꯡꯕꯒꯤ ꯈꯨꯄꯥꯛ ꯆꯥꯅꯤ ꯃꯆꯥ ꯊꯣꯏꯕꯤꯅ ꯂꯝ ꯍꯦꯟꯒꯅꯨ ꯀꯁꯥꯔ ꯂꯥꯏꯅ ꯆꯨꯝꯃꯦ ꯍꯥꯏ ꯑꯣ ꯇꯋꯥꯔ ꯂꯩꯕꯅꯦ ꯑꯩꯈꯣꯏꯒꯤꯀꯣ ꯇꯋꯥꯔ ꯂꯩꯕꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯀꯤ ꯌꯨꯝꯗꯨꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃꯒꯤ ꯌꯨꯝ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣꯇ ꯎꯕꯗ ꯃꯃꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯍꯟ ꯑꯣꯏꯁꯜꯂꯦꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣই ꯃꯥꯁꯦ ꯌꯥꯝ ꯈꯤꯡꯉꯦꯕ ꯍꯥꯟꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯅꯦ ꯈꯪꯕ꯭ꯔꯥ ꯈꯤꯡꯕꯁꯦ ꯈꯨꯈꯤꯡ ꯑꯃ ꯑꯩꯈꯣꯏꯅ ꯑꯃꯅꯒ ꯆꯥꯛ ꯊꯣꯡꯕꯒꯤꯅꯦ ꯃꯊꯧ ꯇꯥꯗꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯁꯤꯅꯅꯦ ꯅꯨꯡꯗꯥꯡ ꯁꯟꯗꯥꯋꯥꯏꯔꯝ ꯁ꯭ꯋꯥꯏꯗꯅꯦ ꯑꯗꯨꯝ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯅꯤ ꯑꯩꯈꯣꯏꯅ ꯑꯃꯁꯦ ꯃꯧꯅꯤ ꯀꯥꯏ ꯆꯥꯛꯀ ꯊꯣꯡꯍꯟꯗꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯀꯌꯥ ꯈꯪꯕ꯭ꯔꯥ ꯃꯥꯅ ꯀꯜꯂꯤꯉꯩꯒꯤ ꯃꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯥꯅ ꯉꯝꯃꯤꯉꯩ ꯂꯣꯏ ꯇꯧꯕꯤꯅꯦꯅꯅꯦ ꯇꯧꯋꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯈꯔ ꯑꯗꯨꯝ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯦ ꯃꯁꯥꯁꯤꯁꯨ ꯆꯥꯎꯊꯣꯛꯇꯅ ꯈꯔ ꯍꯥꯏꯗꯤ ꯂꯨꯝꯙꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯈꯤꯡꯕꯗꯣ ꯑꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯥꯒꯅꯦ ꯕꯖꯥꯔ ꯆꯠꯃꯤꯟꯅꯔꯨꯏꯗꯣ ꯃꯃꯥꯅ ꯉꯥ ꯂꯩꯕꯤꯔꯝꯒꯅꯤ ꯍꯥꯏꯅꯅꯦ ꯕꯖꯥꯔ ꯆꯠꯃꯤꯟꯅꯔꯨꯏꯗꯣ ꯃꯥ ꯀꯌꯥꯝ ꯋꯥꯅ ꯃꯈꯣꯡꯅ ꯆꯠꯂꯤ ꯈꯪꯕ꯭ꯔꯥ ꯑꯍꯟ ꯑꯣꯏꯁꯜꯂꯕꯅꯤꯅꯅꯦ ꯑꯗꯨꯅꯦ ꯀꯁꯥꯔ ꯂꯥꯏꯕꯅ ꯆꯤꯡꯈꯩꯗꯣ ꯅꯍꯥꯟ ꯄꯨꯜꯂꯤꯅꯦ ꯍꯥꯏ ꯆꯤꯡꯈꯩꯗꯣ ꯅꯍꯥꯟ ꯄꯨꯜꯂꯤꯅꯦ ꯍꯥꯏ ꯆꯤꯡꯈꯩꯁꯦ ꯀꯅꯥꯅꯣ ꯀꯁꯥꯔ ꯂꯥꯏꯕꯩ ꯈꯪꯗꯤꯌꯦ ꯑꯗꯒꯤ ꯕꯨꯡꯒꯤ ꯊꯣꯛꯊꯥ ꯈꯣꯏꯗꯥꯅ ꯆꯤꯆꯦꯅꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗꯣ ꯇꯨꯝꯈꯔꯦ ꯈꯔ ꯍꯧꯗꯣꯛꯄꯤꯔꯝꯃꯣ ꯍꯥꯏ ꯑꯣꯀꯦ ꯃꯌꯥꯝ ꯁꯤꯗ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯆꯪꯉꯛꯏꯁꯦ ꯃꯌꯥꯝ ꯑꯝꯇ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨꯀꯣ ꯌꯥꯝ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯆꯪꯉꯛꯏꯁꯦ ꯑꯩꯈꯣꯏ ꯗꯥꯒꯤ ꯆꯦꯅꯦꯜ ꯃꯆꯥ ꯑꯃ ꯂꯩꯖꯩꯀꯣ ꯆꯦꯅꯦꯜꯁꯦ ꯃꯥ ꯒ꯭ꯔꯣ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯆꯦꯅꯦꯜꯁꯤꯗꯅꯦ ꯃꯥ ꯚꯤꯗꯤꯑꯣ ꯃꯇꯝ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯖꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯈꯪꯕ ꯈꯔ ꯋꯥꯠꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯄ꯭ꯂꯤꯖ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯨ ꯑꯩꯈꯣꯏ ꯗꯥꯒꯤ ꯆꯦꯅꯦꯜꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯃꯥꯒꯤꯀꯣ ꯆꯦꯅꯦꯜꯗꯣ ꯑꯗꯨꯝ ꯊꯣꯛ ꯊꯥꯛꯀꯤ ꯆꯦꯅꯦꯜꯅꯦꯕ ꯃꯌꯥꯝꯅ ꯅꯣꯛꯍꯟꯕꯒꯤꯗꯃꯛꯇ ꯃꯥꯅ ꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯍꯥꯡꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯄ꯭ꯂꯤꯖ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯣ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛꯀꯤ ꯆꯦꯅꯦꯜꯕꯨ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯃꯃꯥ ꯍꯣꯏꯗꯤ ꯑꯍꯜꯅꯦ ꯑꯗꯨꯒ ꯅꯣꯏ ꯃꯃꯥꯕꯨ ꯅꯨꯡꯇꯤꯒꯤ ꯆꯥꯕ꯭ꯔꯅꯦ ꯆꯥꯔꯝꯃꯣꯏꯗ ꯑꯗꯨꯗꯣ ꯐꯠꯇꯦ ꯈꯪꯕꯒꯤꯅꯦ ꯃꯔꯝ ꯃꯣꯛꯄꯤ ꯍꯥꯏ ꯃꯥ ꯆꯥꯔꯔꯣꯏ ꯍꯥꯏꯌꯦ ꯅꯤꯂꯤꯅ ꯑꯉꯥꯡꯅ ꯈꯨꯝꯕꯗꯣ ꯑꯩꯁꯨ ꯑꯣꯅꯤꯡꯉꯛꯄꯒꯤꯅꯦ ꯍꯥꯏꯕꯗꯣ ꯍꯥꯏꯅꯣꯛꯈ꯭ꯔꯦ ꯑꯗꯨꯅꯦ ꯀꯥꯔꯟꯇꯅꯤ ꯏꯕꯦꯝꯃ ꯑꯉꯥꯡꯁꯤꯡꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯑꯣꯏꯃꯥ ꯑꯩ ꯁꯤꯔꯦ ꯅꯣꯛꯄꯗ ꯍꯥꯏ ꯗꯥꯕꯨꯡꯒꯤ ꯆꯦꯅꯦꯜꯗꯣ ꯃꯌꯥꯝꯅ ꯑꯝꯇ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯨꯀꯣ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯒ꯭ꯔꯣ ꯑꯣꯏꯕ ꯉꯝꯗꯅ ꯃꯥꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯂꯩꯔꯦ ꯃꯥꯅꯁꯨ ꯚꯤꯗꯤꯑꯣ ꯑꯝꯇ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯗꯦꯕ ꯈꯪꯕ꯭ꯔꯥ ꯆꯤꯟꯕꯒꯤ ꯆꯦꯅꯦꯜ ꯑꯅꯤ ꯍꯥꯏꯅ ꯄꯥꯏꯔꯛꯄꯗꯣ ꯃꯉꯣꯟꯗ ꯋꯥꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯁꯪꯉꯛꯄꯗ ꯑꯩꯒꯤꯁꯤꯒꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯍꯥꯞꯅꯕꯒꯤ ꯍꯣꯠꯅꯕꯗ ꯃꯥꯏ ꯆꯦꯅꯦꯜꯗꯣ ꯃꯥ ꯍꯥꯞꯄ ꯉꯝꯖꯗ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯄ꯭ꯂꯤꯖ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯣ ꯃꯣꯅꯤꯇꯥꯏꯖꯄꯨ ꯑꯣꯟ ꯑꯣꯏꯕ ꯉꯝꯈ꯭ꯔꯗꯤ ꯑꯗꯨꯝ ꯇꯞꯅ ꯊꯥꯒꯠꯄ ꯌꯥꯏꯑꯕ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯆꯦꯅꯦꯜ ꯃꯆꯥ ꯍꯥꯏꯔꯗꯤ ꯏꯕꯨꯡ ꯁꯥꯎꯔꯛꯑꯅꯤ ꯄꯪꯆꯥꯎ ꯆꯥꯎꯗꯕ ꯄꯤꯛꯇꯛ ꯇꯧꯕ ꯍꯥꯏꯌꯨꯃꯤ ꯑꯗꯒꯤꯗꯤ ꯀꯁꯥꯔ ꯂꯥꯏꯕꯅ ꯍꯌꯦꯡꯗꯒꯤ ꯖꯥꯔꯤꯕꯣꯟ ꯂꯥꯏ ꯍꯔꯥꯎꯕ ꯑꯞꯗꯦꯠ ꯂꯥꯛꯀꯅꯤ ꯖꯥꯔꯤꯕꯣꯟ ꯃꯤ ꯌꯥꯎꯔꯗꯤ ꯉꯝꯖꯕ ꯑꯆꯥꯄꯣꯠ ꯈꯖꯤꯛ ꯄꯨꯔꯒ
ꯀꯣꯏꯖꯔꯛꯄ ꯌꯥꯒꯗꯔꯥ ꯍꯥꯏ ꯖꯥꯔꯤꯕꯣꯟꯒꯤ ꯃꯤꯁꯦ ꯌꯥꯎꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯗ ꯑꯩꯒꯤ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯤꯗ ꯑꯗꯒꯤꯗꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯏꯅꯝꯃꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯁꯤꯗ ꯀꯩ ꯏꯕꯨꯡꯒꯤ ꯁꯥꯞ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯑꯝꯇ ꯇꯧꯁꯤꯟꯕꯤꯌꯣ ꯍꯥꯏꯅ ꯊꯣꯏꯕꯤꯁꯅꯥꯅ ꯂꯥꯎꯈ꯭ꯔꯦ ꯃꯌꯥꯝꯗ ꯑꯗꯒꯤ ꯑꯩꯈꯣꯏ ꯗꯥꯅ ꯊꯥꯒꯠꯆꯔꯤ ꯆꯦꯅꯨ ꯍꯥꯏꯕꯤꯕꯒꯤꯗꯃꯛ ꯊꯦꯡꯒꯨ ꯆꯥꯒꯦꯔꯥ ꯐꯖꯅ ꯇꯥꯛꯇꯕꯩ ꯁꯤꯒꯤ ꯅꯪ ꯅꯔꯥꯏꯕꯛ ꯐꯩ ꯅꯪꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡ ꯄꯟꯕꯤꯔꯛꯏꯁꯦ ꯈꯪꯉꯕ ꯑꯗꯒꯤ ꯏꯆꯦ ꯃꯝꯇꯥꯅ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛꯇ ꯅꯠꯇꯦ ꯖꯨꯂꯤꯌꯥꯒꯤ ꯆꯦꯅꯦꯜꯁꯨ ꯊꯦꯡꯒꯨ ꯑꯣꯜꯂꯦ ꯑꯩꯈꯣই ꯄꯨꯝꯅꯃꯛ ꯊꯦꯡꯒꯨ ꯑꯣꯜꯂꯦꯅꯦ ꯏꯆꯦ ꯃꯝꯇꯥ ꯑꯩꯁꯨ ꯍꯟꯗꯛ ꯖꯥꯡ ꯑꯝꯇ ꯀꯥꯗ꯭ꯔꯤ ꯈꯪꯉꯕ ꯑꯃꯅꯤ ꯀꯥꯈꯠꯂꯒ ꯂꯩꯔꯦ ꯑꯗꯒꯤꯗꯤꯅꯦ ꯚꯤꯗꯤꯑꯣꯒꯁꯦ ꯊꯥꯡꯒꯠꯂꯒ ꯚ꯭ꯌꯨꯋꯔꯁꯤꯅ ꯂꯩꯈꯤꯗ꯭ꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯅ ꯑꯝꯇ ꯍꯦꯛ ꯂꯩꯇꯕ ꯍꯥꯏꯁꯦ ꯊꯋꯥꯏꯒꯁꯦ ꯆꯥꯛꯄꯅ ꯂꯣꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯁꯜꯂꯛꯑꯗꯤ ꯑꯃꯨꯛ ꯇꯟꯁꯤꯜꯂꯛꯑꯦꯕ ꯚ꯭ꯌꯨꯋꯔꯁꯀꯁꯦ ꯂꯤꯛꯁꯜꯂꯛꯑꯗꯤꯅꯦ ꯇꯜꯂꯕ ꯑꯃꯨꯛ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯄꯨꯁꯄꯥꯅ ꯆꯦ ꯅꯆꯥꯅꯨꯄꯤꯗꯣ ꯎꯏꯔꯦ ꯅꯠꯇꯦ ꯏꯕꯦꯝꯃ ꯂꯦꯡꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯁꯤ ꯑꯉꯥꯡꯁꯤꯁꯦ ꯎꯏꯔꯣꯏ ꯃꯥꯅ ꯇꯨꯝꯅꯤꯡꯉꯅꯤ ꯇꯨꯃꯤꯟ ꯀꯥꯛ ꯆꯠꯂꯒꯅꯦ ꯐꯃꯨꯡꯗ ꯃꯥ ꯇꯨꯝꯃꯨꯅꯦꯕ ꯎꯏꯔꯤ ꯅꯠꯇꯦ ꯃꯥꯏꯁꯦ ꯑꯦꯛꯇꯤꯡ ꯇꯧꯔꯤꯕ ꯃꯣꯕꯥꯏꯜ ꯌꯦꯡꯉꯒ ꯅꯤꯂꯤꯅ ꯅꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯃꯨꯛꯕꯥꯡ ꯔꯤꯀ꯭ꯋꯦꯁꯇꯣ ꯀꯥꯎꯕꯤꯅꯨꯀꯣ ꯍꯥꯏ ꯅꯤꯂꯤ ꯅꯪꯅ ꯀꯔꯝꯕ ꯔꯤꯀ꯭ꯋꯦꯁ ꯃꯨꯛꯕꯥꯡꯇꯣ ꯍꯥꯏꯈꯤꯒꯦ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯅꯪꯅ ꯀꯥꯎꯕꯤꯅꯨꯀꯣ ꯍꯥꯏꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯏꯕꯦꯝꯃꯩ ꯑꯝꯇꯪꯒ ꯍꯟꯅ ꯍꯥꯏꯔꯛꯑꯣ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯖꯍꯧꯔꯒꯦ ꯑꯗꯨꯒ ꯇꯧꯔꯛꯀꯦꯕ ꯀꯁꯥ ꯂꯥꯏꯝꯅ ꯑꯩꯗꯤ ꯅꯦꯅꯦꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕ ꯐꯪꯖꯕꯁꯦ ꯁꯤꯔꯁꯨ ꯄꯦꯜꯂꯦꯍꯦ ꯑꯣꯖꯥꯅ ꯌꯥꯏꯐꯔꯦ ꯀꯁꯥ ꯂꯥꯏꯝ ꯑꯩ ꯁꯤꯔꯦꯗ ꯅꯪ ꯈꯨꯍꯥꯏꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯀꯩ ꯄꯨꯁꯄꯥ ꯀ꯭ꯋꯥ ꯍꯥꯎꯈ꯭ꯔꯦꯗ ꯑꯩꯗꯤ ꯍꯥꯏ ꯑꯗꯒꯤ ꯕꯦꯕꯤꯁꯅꯥꯅ ꯏꯅꯝꯃ 20K ꯌꯧꯔꯁꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯩꯒꯤꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅ ꯑꯁ ꯅꯨꯡꯉꯥꯏꯍꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯤꯌꯔꯁꯨ ꯇꯧꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯐ꯭ꯔꯦꯟꯁꯤꯡ ꯂꯩꯗꯅ ꯑꯩꯒꯤ ꯔꯤꯂꯦꯇꯤꯞꯀꯨꯝꯕ ꯐ꯭ꯔꯦꯟꯁꯤꯡꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯨꯕꯀꯣ ꯁꯤꯌꯔ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣꯗꯨꯁꯨ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯩꯒꯤ ꯀꯩ ꯍꯥꯏꯒꯅꯤ ꯃꯤ ꯃꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯀꯁꯥ ꯂꯥꯏꯝꯅ ꯀꯥꯎꯕꯤꯅꯨ ꯀꯥꯎꯕꯤꯅꯨ ꯍꯥꯏꯗꯣ ꯀꯥꯎꯈꯔꯦ ꯑꯗꯨꯅꯦ ꯀꯁꯥ ꯂꯥꯏꯝ ꯑꯩꯁꯦ ꯀꯣꯛ ꯌꯥꯗ꯭ꯔꯦ ꯑꯁꯦꯡꯕ ꯌꯥꯏꯐꯔꯦ ꯁꯅꯥꯇꯣꯝꯕ ꯕ꯭ꯂꯣꯛꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤꯌꯦ ꯏꯆꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯅꯥꯇꯣꯝꯕ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤ ꯅꯤꯅꯦꯅ ꯁꯧꯒ꯭ꯔꯤ ꯆꯥꯔꯥ ꯀꯥꯟꯗ ꯑꯣꯀꯦ ꯅꯤꯂꯤ ꯈꯪꯉꯦ ꯅꯤꯡꯁꯤꯡꯉꯦ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯒꯦ ꯅꯤꯂꯤꯒꯤꯁꯦ ꯑꯠꯆꯥ ꯈꯪꯉꯦ ꯅꯪ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯣ ꯅꯠꯇ꯭ꯔꯣ ꯁꯧꯒ꯭ꯔꯤꯗꯣ ꯆꯥꯔꯥ ꯃꯔꯨ ꯂꯪꯈ꯭ꯔꯦꯕꯀꯣ ꯍꯧꯔꯛꯑꯅꯤ ꯋꯥꯡꯉꯛꯑꯅꯤ ꯄꯥꯜꯂꯛꯑꯅꯤ ꯃꯅꯥ ꯐꯖꯔꯛꯑꯅꯤꯗꯣ ꯑꯩ ꯆꯥꯊꯔꯛꯀꯦꯀꯣ ꯁꯧꯒ꯭ꯔꯤꯒ ꯉꯥ ꯑꯩꯈꯣꯏ ꯉꯥꯅꯝ ꯅꯝꯕꯗꯣ ꯀꯩꯅꯣꯒꯤ ꯌꯥꯏꯉꯪ ꯃꯅꯥꯒ ꯇꯧꯔꯒ ꯑꯗꯨꯃꯒ ꯇꯧꯔꯕ ꯑꯁ ꯂꯣꯏꯔꯦ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯀꯩꯅꯣ ꯁꯅꯥ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕꯥ ꯏꯅꯝꯃꯒꯤꯁꯦ 20K ꯑꯝꯇ ꯌꯧꯍꯜꯂꯁꯦ ꯃꯌꯥꯝꯗ ꯕꯨꯡꯒꯤꯁꯨ ꯅꯩꯔꯁꯦ ꯑꯗꯨꯒ ꯍꯥꯏ ꯑꯗꯨꯅꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯣ ꯑꯩꯈꯣꯏ ꯗꯥꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛꯃꯛ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯀꯁꯥ ꯂꯥꯏꯝꯅ ꯑꯣꯖꯥ ꯇꯨꯝꯈ꯭ꯔꯕꯣ ꯅꯦꯅꯦ ꯍꯥꯏꯌꯦ ꯑꯣꯖꯥ ꯇꯨꯝꯗ꯭ꯔꯤ ꯀꯁꯥ ꯂꯥꯏ ꯃꯥ ꯊꯕꯛ ꯁꯨꯔꯤ ꯃꯥ ꯍꯌꯦꯡꯅꯦ ꯄꯣꯠ ꯑꯃ ꯄꯤꯒꯗꯕ ꯃꯀꯣꯛ ꯌꯥꯝ ꯁꯥꯔꯦꯕꯀꯣ ꯍꯌꯦꯡꯁꯦ ꯅꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯌꯦꯡ ꯄꯨꯡ 9-10ꯒꯤ ꯑꯗꯨꯋꯥꯏꯗꯨꯒ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯥꯗꯣ ꯅꯪꯉꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯍꯥꯏꯅ ꯃꯀꯣꯛ ꯌꯥꯝ ꯁꯥꯔꯤꯕꯀꯣ ꯑꯗꯨꯒꯤ ꯃꯥꯁꯦ ꯉꯁꯤ ꯌꯥꯎꯍꯜꯂꯔꯣꯏ ꯁꯤ ꯃꯥꯅ ꯌꯥꯎꯖꯔꯔꯣꯏꯒꯦ ꯍꯥꯏꯔꯦꯕ ꯉꯁꯤꯁꯦꯀꯣ ꯉꯁꯤꯁꯤꯝꯇꯪꯗꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯉꯥꯛꯄꯤꯔꯣ ꯃꯊꯪꯒꯤ ꯁꯇꯔꯗꯦꯗꯗꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯑꯩꯈꯣꯏ ꯗꯥ ꯌꯥꯎꯍꯜꯂꯛꯀꯅꯤ
ꯑꯗꯣ ꯉꯁꯤꯒꯤꯁꯤ ꯈꯤꯇꯪ ꯊꯕꯛ ꯆꯤꯜꯂꯦꯀꯣ ꯑꯗꯨꯒꯤꯅꯤ ꯁꯥꯎꯕ ꯌꯥꯗꯦ ꯂꯤꯂꯤꯅ ꯃꯥꯅꯦ ꯍꯥꯎꯕꯅꯤ ꯍꯥꯏꯌꯦ ꯁꯧꯒ꯭ꯔꯤꯗꯤꯅꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯗꯤꯁꯅꯤ ꯑꯩ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯁꯧꯒ꯭ꯔꯤꯁꯦ ꯈꯪꯕ꯭ꯔꯥ ꯁꯥꯊꯤꯅ ꯄꯥꯝꯃꯦ ꯑꯩ ꯁꯧꯒ꯭ꯔꯤꯁꯦ ꯁꯧꯒ꯭ꯔꯤꯒ ꯄꯥꯟ ꯏꯔꯣꯟꯕꯒ ꯐꯪꯉꯗꯤ ꯌꯥꯔꯦ ꯍꯥꯏꯁꯤꯅꯤ ꯅꯥꯎꯆꯥꯁꯤꯡꯅ ꯑꯩꯗꯤ ꯖꯥꯔꯤꯕꯣꯟꯒꯤꯅꯦ ꯍꯥꯏ ꯅꯥꯎꯆꯥ ꯖꯥꯔꯤꯕꯣꯟ ꯑꯗꯨꯗꯤ ꯀꯁꯥꯔ ꯂꯥꯏꯐ ꯖꯥꯔꯤꯕꯣꯟꯒꯤ ꯌꯥꯎꯔꯦ ꯑꯗꯣ ꯅꯥꯎꯆꯥꯁꯤꯡ ꯍꯥꯏꯅ ꯂꯥꯛꯏꯗꯣ ꯃꯥ ꯖꯥꯔꯤꯕꯣꯟꯒꯤꯅꯦ ꯍꯥꯏꯌꯦ ꯖꯥꯔꯤꯕꯣꯟꯒꯤ ꯑꯝꯗꯤ ꯌꯥꯎꯔꯝꯃꯤꯀꯣ ꯑꯩꯗꯤ ꯌꯥꯎꯗ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯊꯨꯅ ꯌꯧꯖꯔꯣꯀꯣ ꯃꯊꯪ LBꯗ ꯑꯃꯨꯛ 20K ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯒꯤ LB ꯑꯣꯏꯁꯦ ꯗꯥꯕꯨꯡꯒ ꯄꯨꯟꯅꯀꯣ ꯍꯥꯏ ꯑꯣꯀꯦ 20K ꯌꯧꯕꯒ ꯑꯩꯈꯣꯏꯒꯤ LBꯒ ꯊꯥꯗꯔꯛꯇꯣꯏꯅꯦ ꯇꯣꯏꯅ ꯑꯗꯒꯤ ꯗꯥꯕꯨꯡꯅ ꯃꯌꯥꯝ ꯑꯩꯒꯤ 100K ꯌꯧꯗꯣꯔꯦ 99.2K ꯉꯥꯏꯔꯦ ꯁꯞꯄꯣꯔꯠ ꯑꯩꯈꯣꯏ ꯗꯥꯒꯤ 100K ꯌꯧꯒꯗꯕ 99.2K ꯋꯥꯠꯂꯤ ꯍꯥꯏꯌꯦ ꯃꯌꯥꯝ ꯃꯥ ꯌꯥꯝ ꯍꯔꯥꯎꯔꯤꯀꯣ ꯃꯥ 100K ꯌꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯅ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯉꯥꯏ ꯍꯤꯒꯠꯈꯔꯦ ꯀꯁꯥ ꯂꯥꯏꯝꯅ ꯑꯩꯁꯨ ꯁꯨꯅꯥꯔꯤꯅꯤ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯔꯛ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯀꯗꯕ ꯀꯔꯤ ꯍꯥꯏꯕ ꯃꯩꯇꯁꯨ ꯆꯨꯈꯠꯀꯅꯤꯅ ꯍꯥꯏ ꯃꯥꯅꯦ ꯀꯁꯥ ꯂꯥꯏꯝꯅ ꯅꯦꯅꯦ ꯑꯣꯖꯥ ꯑꯩ ꯆꯥꯛ ꯆꯥꯈꯤꯒꯦ ꯑꯣꯟ ꯂꯩꯒꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯀꯁꯥ ꯂꯥꯏꯝ ꯆꯥꯛ ꯆꯥꯊꯣꯛꯑꯣꯀꯣ ꯆꯥꯛ ꯆꯥꯕ ꯊꯦꯡꯉꯅꯤ ꯆꯥꯛ ꯆꯥꯊꯣꯛ ꯄꯨꯁꯄꯥꯅ ꯆꯦ ꯄꯣꯠꯁꯟꯕꯝꯗꯣ ꯃꯥꯒꯤ ꯀꯩꯕ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯀꯩ ꯈꯔ ꯀꯩꯕ ꯄꯤꯈꯠꯀꯗꯕ ꯂꯩꯕꯅꯦ ꯑꯗꯨꯒꯤ ꯃꯥ ꯌꯥꯎꯕ ꯉꯝꯗ꯭ꯔꯦꯅꯦ ꯍꯥꯏꯌꯦ ꯁꯥꯎꯒꯅꯨ ꯍꯥꯏ ꯁꯥꯎꯗꯦ ꯄꯨꯁꯄꯥ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯃꯤꯒꯤ ꯍꯥꯏꯗꯤ ꯑꯆꯤꯟꯕ ꯍꯥꯏꯕꯗꯣ ꯂꯥꯛꯇꯣꯏꯅꯦ ꯁꯨꯝꯀꯣ ꯑꯗꯨꯏꯗꯨꯒ ꯁꯥꯎꯕ ꯍꯧꯅꯗꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯉꯁꯥꯏꯗꯤ ꯈꯜꯂꯤ ꯄꯣꯠꯁꯝꯁꯦ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯑꯗꯨꯝ ꯆꯤꯜꯂꯝꯒꯅꯦꯅꯁꯨ ꯈꯜꯂꯦꯕ ꯀꯩꯝ ꯀꯥꯏꯗꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯥꯟꯅꯗꯦ ꯃꯤ ꯊꯤꯔꯨꯒꯦ LB ꯂꯣꯏꯔꯒ ꯑꯩꯒꯤ ꯊꯤꯅꯕ ꯂꯣꯏꯅꯕꯗꯤ ꯏꯅꯝꯃꯒꯤ ꯑꯅꯝꯕ ꯂꯣꯏ ꯇꯧꯕꯅꯤ ꯗꯥꯕꯨꯡꯒꯤꯁꯨ ꯑꯗꯣ ꯆꯤꯊꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯣꯔꯦꯟ ꯍꯥꯏ ꯑꯣꯀꯦ ꯁꯦꯠ ꯚꯤꯗꯤꯑꯣ ꯑꯦꯗꯤꯠ ꯅꯆꯦꯅꯨ ꯍꯥꯏꯅ ꯍꯥꯏ ꯅꯣꯛꯂꯛꯑꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯁꯦꯠ ꯚꯤꯗꯤꯑꯣ ꯑꯦꯗꯤꯇꯤꯡ ꯁꯥꯞ ꯇꯧꯔꯕ ꯃꯤ ꯈꯤꯇ ꯇꯧꯔꯛꯎꯕ ꯁꯦꯠ ꯚꯤꯗꯤꯑꯣ ꯑꯦꯗꯤꯇꯤꯡ ꯁꯥꯞ ꯇꯧꯅꯕ ꯃꯤ ꯈꯤꯇꯪ ꯊꯤꯔꯛꯎꯕ ꯍꯥꯏꯕ ꯑꯗꯨꯅꯦ ꯃꯌꯥꯝ ꯃꯤ ꯈꯔ ꯊꯤꯕꯤꯌꯣ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯑꯗꯨꯒ 20K ꯌꯥꯝꯅ ꯇꯧꯍꯜꯂꯁꯦ ꯑꯗꯨꯒ ꯑꯩꯒꯤꯗ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯗꯥꯒꯤꯁꯨ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝꯅ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯅꯍꯥꯟ ꯁꯤꯗ ꯁꯥꯏ ꯈꯔ ꯀꯛꯏ ꯄꯛꯆꯕ꯭ꯔꯥ ꯌꯦꯡꯉꯨ ꯊꯥꯗꯔꯛꯀꯦ ꯌꯦꯡꯉꯨ ꯁꯥꯁꯤꯁꯨ ꯃꯌꯥꯏ ꯁꯨꯃꯥꯏꯅ ꯇꯥꯎ ꯑꯩ ꯌꯥꯗꯦ ꯐꯩꯅ ꯇꯥꯏ ꯇꯧꯏꯁꯦ ꯑꯩ ꯅꯍꯥꯟ ꯀꯛꯊꯠꯈ꯭ꯔꯦꯕ ꯁꯥꯏ ꯈꯔ ꯑꯃꯅꯤ ꯈꯔ ꯁꯨꯃꯥꯏꯅ ꯄꯛꯆꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯁꯥꯒꯦ ꯇꯧꯕꯅꯤꯗ ꯐꯨꯗꯔꯛꯇꯅ ꯑꯩꯈꯣꯏ ꯗꯥꯅ ꯁꯤꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯁꯥꯕ꯭ꯔꯥ ꯑꯗꯩꯗꯤ ꯅꯥꯎꯆꯥ ꯂꯥꯏ ꯍꯔꯥꯎꯕꯇ ꯅꯠꯇꯦ ꯑꯇꯣꯞꯄ ꯄꯨꯖꯥꯁꯨ ꯇꯧꯔꯦ ꯍꯥꯏꯌꯦ ꯑꯠꯁꯥ ꯄꯨꯖꯥꯁꯨ ꯇꯧꯏ ꯍꯥꯏꯌꯦ ꯀꯁꯥ ꯂꯥꯏ ꯅꯪ ꯆꯠꯍꯧꯒꯦꯔꯣ ꯌꯦꯡꯍꯧꯒꯦꯔꯣ ꯌꯦꯡꯉꯨꯅꯦ ꯀꯁꯥ ꯂꯥꯏ ꯆꯥꯛ ꯆꯥꯔꯝꯈꯤꯅꯤ ꯁꯦꯠ ꯚꯤꯗꯤꯑꯣꯅ ꯆꯦꯅꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗ꯭ꯔꯣ ꯍꯥꯏꯁꯦ ꯅꯨꯡꯁꯤꯌꯦ ꯀꯩꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯀꯩꯅꯣ ꯇꯧꯋꯦ ꯀꯞꯄꯦ ꯀꯩꯅꯣꯁꯦ ꯁꯦꯠ ꯚꯤꯗꯤꯑꯣꯁꯦ ꯑꯗꯒꯤꯗꯤ ꯁꯦꯠ ꯚꯤꯗꯤꯑꯣꯅ ꯄꯨꯡ ꯀꯌꯥꯗꯤ ꯚꯦꯂꯤꯗꯤꯇꯤꯅꯣ ꯍꯥꯏꯌꯦ ꯄꯨꯡ ꯀꯩꯅꯣ ꯐꯥꯎꯇꯅꯦ 1 hourꯇꯅꯦꯀꯣ ꯑꯩ ꯌꯥꯝ ꯀꯨꯏ ꯇꯧꯕꯗꯣ ꯋꯥꯏꯑꯦꯕ ꯈ꯭ꯋꯥꯡꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ 1 hourꯇꯪ ꯇꯧꯒꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯁꯥꯏꯒ ꯀꯛꯑꯒ ꯃꯌꯥꯏ ꯇꯥꯕꯒ ꯐꯪꯗꯦꯗ ꯏꯅꯝꯃ ꯅꯪꯁꯨ ꯇꯧꯕ꯭ꯔꯥ ꯇꯧꯋꯦ ꯃꯌꯥꯏ ꯁꯨꯃꯥꯏꯅ ꯖꯝ ꯇꯥꯕꯗꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯇꯥꯗꯦ ꯇꯧꯏꯁꯦ
ꯐꯩꯅꯒ ꯇꯥꯔꯒ ꯊꯤꯕ ꯑꯃ ꯌꯥꯎꯋꯦ ꯄꯨꯁꯄꯥꯅ ꯆꯦ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ ꯆꯦ ꯇꯨꯝꯊꯔꯗꯨ ꯁꯦ ꯇꯨꯝꯃꯦꯗꯨ ꯁꯤꯒ ꯇꯨꯝꯃꯤ ꯇꯨꯝꯊꯔꯦꯕ ꯇꯨꯝꯅꯤꯡꯉꯦꯕ ꯑꯩ ꯆꯥꯎꯕꯗꯤ ꯇꯨꯝꯃꯨ ꯌꯥꯗꯕꯩꯅ ꯑꯩ ꯇꯄꯥꯛꯁꯦ ꯇꯨꯝꯃꯔꯦ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯈꯨꯃꯟꯁꯦ ꯁꯣꯅꯣ ꯆꯨꯔꯕꯅꯤ ꯑꯗꯨꯏ ꯀꯞꯄꯤꯅꯦ ꯏꯅꯝꯃ ꯈꯨꯃꯟꯁꯦ ꯁꯣꯅꯣ ꯆꯨꯔꯕꯅꯤ ꯑꯗꯨꯏ ꯀꯞꯄꯤꯅꯦ ꯍꯥꯏ ꯀꯩꯒꯤ ꯁꯣꯅꯣ ꯆꯨꯈꯠꯂꯛꯏꯅꯣ ꯃꯥꯁꯨ ꯅꯨꯄꯤ ꯊꯤꯔꯝꯗꯥꯏꯗ ꯁꯣꯅꯣ ꯆꯨꯔꯗꯤ ꯅꯨꯄꯤ ꯐꯪꯖꯔꯣꯏ ꯈꯪꯕ꯭ꯔꯥ ꯅꯨꯄꯤ ꯊꯤꯔꯝꯗꯥꯏꯗ ꯁꯣꯅꯣ ꯆꯨꯔꯗꯤ ꯅꯨꯄꯤ ꯐꯪꯖꯔꯣꯏ ꯈꯪꯖꯧ ꯑꯩꯅ ꯍꯥꯏ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯑꯗꯒꯤ ꯁꯦꯠꯕꯤꯌꯣꯅ ꯃꯆꯥ ꯊꯣꯏꯕꯤꯅ ꯇꯨꯝꯕꯁꯦ ꯅꯨꯡꯁꯤꯕꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯗꯥꯕꯨꯡꯅ ꯄꯨꯁꯄꯥ ꯀ꯭ꯋꯥ ꯍꯥꯎꯈ꯭ꯔꯦ ꯂꯩꯀ ꯀꯩ ꯍꯥꯏꯕ ꯂꯩꯀ ꯆꯤꯊꯠꯂꯦ ꯍꯥ 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 ꯍꯥꯏꯅꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯃꯌꯥꯏ ꯇꯥꯎ ꯌꯥꯗꯕꯒꯤ ꯇꯜꯂꯦ ꯁꯥꯏꯒ ꯀꯛꯄ ꯑꯗꯨꯏ ꯀꯛꯇꯔꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯀꯛꯑꯦ ꯄꯛꯆꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯊꯣꯏꯕꯤꯁꯅꯥ ꯄꯛꯆꯗꯦ ꯍꯥꯏꯔꯣ ꯅꯣꯏꯅ ꯄꯛꯆꯩ ꯅꯠꯇ꯭ꯔꯒ ꯄꯛꯆꯗꯦ ꯍꯥꯏꯕꯗꯨ ꯇꯥꯖꯅꯤꯡꯕꯗꯣ ꯑꯩꯅ ꯄꯛꯆꯗꯦ ꯍꯥꯏꯗꯤ ꯁꯥꯏꯖꯦ ꯍꯌꯦꯡ ꯁꯠ ꯀꯣꯏꯈ꯭ꯔꯅꯤ ꯑꯩꯅ ꯄꯛꯆꯩ ꯍꯥꯏꯔꯒꯅ ꯈꯔ ꯊꯥꯗꯔꯒ ꯊꯣꯛꯂꯛꯑꯅꯤ ꯄꯛꯆꯗꯦ ꯏꯅꯝꯃ ꯍꯥꯏꯔꯒꯅ ꯑꯩꯅ ꯊꯥꯡꯒꯠꯈꯤꯗ꯭ꯔꯣꯕꯅꯤ ꯁꯥꯏꯒꯁꯦ ꯀꯗꯣꯟꯗꯅ ꯁꯦ ꯚꯤꯗꯤꯑꯣꯅ ꯆꯦꯟꯅꯨ ꯍꯥꯏꯔꯒ ꯅꯣꯛꯈꯔꯦ ꯑꯗꯩ ꯁꯦ ꯚꯤꯗꯤꯑꯣꯅ ꯍꯥꯏ ꯑꯗꯩ ꯄꯨꯁꯄꯥꯅ ꯈꯪꯖꯔꯦ ꯇꯠꯂꯤꯗꯣ ꯌꯥꯔꯤꯗ ꯎꯔꯦ ꯑꯩ ꯍꯥꯏ ꯈꯪꯖꯔꯦ ꯇꯠꯂꯤꯗꯣ ꯀꯩ ꯍꯥꯏꯕ ꯌꯥꯔꯤꯗ ꯎꯔꯦ ꯑꯩ ꯍꯥꯏ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯄꯛꯆꯩꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃꯅꯕꯨ ꯄꯛꯇꯕ ꯂꯩꯕ꯭ꯔꯣ ꯍꯦꯔꯥ ꯂꯣꯏ ꯄꯛꯆꯩ ꯍꯥꯏ ꯑꯁꯦꯡꯕꯩꯔꯥ ꯐꯥꯀꯤꯒꯤꯔꯥ ꯑꯗꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯦꯗꯤꯠꯅ ꯆꯦꯟꯅꯨ ꯅꯪꯁꯨ ꯀꯩ ꯍꯥꯏꯕ ꯇꯟꯅ ꯉꯥꯡꯕ ꯃꯥꯜꯂꯤꯀꯣ ꯍꯥꯏ ꯇꯟꯗꯦ ꯑꯩꯗꯤ ꯀꯩꯒꯤ ꯇꯟꯗꯣꯏꯅꯣ ꯅꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯕꯨ ꯀꯩꯒꯤ ꯇꯟꯗꯣꯏꯅꯣ ꯇꯟꯗꯦ ꯁꯦ ꯚꯤꯗꯤꯑꯣꯅ ꯆꯦꯟꯅꯨꯗ ꯄꯛꯆꯗ꯭ꯔꯦ ꯅꯪꯗꯤ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯄꯛꯆꯩ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯈꯪꯉꯦ ꯑꯩ ꯃꯌꯥꯝ ꯈꯪꯁꯜꯂꯦ ꯍꯟꯗꯛ ꯃꯃꯥꯡꯒ ꯁ꯭ꯋꯥꯏ ꯆꯨꯞꯁꯟꯕꯅꯤ ꯈꯔ ꯏꯅꯝꯃ ꯍꯧꯖꯤꯛꯇ ꯅꯣꯜꯂꯒ ꯂꯩꯔꯝꯕꯗꯨ ꯌꯥꯔꯛꯇꯔꯦ ꯎꯏꯔꯛꯄ ꯃꯥꯜꯂꯛꯑꯦ ꯍꯥꯏ ꯎꯏꯗꯤꯌꯦ ꯑꯩ ꯁ꯭ꯋꯥꯏꯁꯦ ꯎꯗꯦ ꯑꯩ ꯎꯏ ꯅꯠꯇꯦ ꯑꯩ ꯋꯥꯕꯅ ꯑꯩꯈꯣꯏ ꯏꯆꯥꯁꯨꯕꯤꯅ ꯑꯩ ꯇꯄꯥꯛꯁꯦ ꯍꯤꯞꯆꯟꯕꯁꯤꯒ ꯑꯩ ꯋꯥꯔꯦ ꯐꯃꯨꯡ ꯃꯇꯥ ꯊꯣꯏꯕꯤꯁꯅꯥꯅ ꯑꯁꯦꯡꯕ ꯏꯅꯝꯃ ꯏꯁꯣꯔ ꯁꯥꯈꯤ ꯄꯛꯆꯩ ꯑꯁꯤꯅ ꯍꯥꯏꯁꯦ ꯃꯋꯥ ꯂꯧꯔꯨꯅꯨꯀꯣ ꯍꯥꯏ ꯃꯥꯅ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯃꯋꯥ ꯂꯧꯕꯤꯗꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯉꯣꯟꯗ ꯃꯥ ꯐꯖꯩ ꯑꯅ ꯑꯃꯨꯛ ꯍꯥꯏꯗꯦꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯗꯥꯕꯨꯡꯅ ꯄꯛꯆꯩ ꯁꯥꯏ ꯇꯥꯔꯤꯗꯣ ꯐꯣꯇꯣ ꯆꯤꯡꯊꯣꯛꯂꯒ ꯀꯩꯑꯕ ꯍꯤꯡꯒꯣꯜꯗ ꯊꯦꯠꯀꯦ ꯇꯤꯟ ꯇꯥꯗꯅꯕ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯉꯣꯟꯗꯅꯦ ꯊꯥꯖꯗ꯭ꯔꯥ ꯍꯥꯏꯗꯤ ꯅꯣꯡꯃꯇ ꯊꯥꯒꯠꯄ ꯋꯥꯍꯩꯁꯦ ꯍꯥꯏꯗꯕꯅꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯗꯤꯅꯦ ꯑꯁ ꯃꯥꯅ ꯑꯩꯁꯦ ꯐꯖꯩ ꯍꯥꯏꯕꯁꯤꯅꯅꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯩꯁꯦ ꯅꯥꯀꯣꯡꯗ ꯇꯥꯕ ꯉꯝꯗꯦ ꯍꯥꯏꯕ ꯐꯖꯩ ꯔꯥꯁꯤ ꯂꯩ ꯐꯖꯩ ꯍꯥꯏꯕꯁꯤꯅꯕꯨꯅꯦ ꯑꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯃꯥꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯊꯥꯗꯕꯅꯦꯕ ꯐꯖꯗꯦ ꯁꯛꯊꯤꯕꯤ ꯀꯥꯏꯅ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯁꯦꯠ ꯚꯤꯗꯤꯑꯣꯅ ꯀꯩꯕ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ ꯆꯦ ꯑꯅꯨꯁꯦ ꯍꯥꯏ ꯇꯨꯝꯅꯤꯡꯗꯤꯌꯦ ꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯐꯥꯛꯇꯣꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥ ꯗꯥꯕꯨꯡ ꯑꯩ ꯍꯦꯟꯃꯟꯗ꯭ꯔꯣ ꯗꯥꯕꯨꯡ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯗꯥꯕꯨꯡꯒ ꯈꯨꯃꯟꯒꯁꯦ ꯏꯅꯝꯃꯗ ꯑꯗꯨꯝ ꯂꯪꯊꯔ ꯂꯩꯔꯦ ꯇꯧꯕꯤꯅꯨꯃꯤ ꯅꯣꯏꯕꯣ ꯍꯥꯏ ꯑꯩ ꯃꯋꯥ ꯂꯧꯗꯦꯗꯅ ꯑꯥꯏ ꯗꯣꯟ ꯀꯦꯌꯔ ꯃꯣꯏ ꯉꯥꯡꯕꯁꯦ ꯃꯋꯥ ꯂꯧꯕꯤꯗꯦ
ꯍꯦꯌꯔ ꯚꯤꯗꯤꯑꯣꯅ ꯏꯕꯥꯏ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯤ ꯀꯩꯕ ꯎꯆꯦꯛ ꯎꯌꯥ ꯂꯥꯛꯇꯅꯕ ꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯃꯤ ꯃꯃꯥꯡꯗ ꯁꯣ ꯇꯧꯕ ꯅꯠꯇꯅ ꯊꯃꯣꯏꯗ ꯅꯨꯡꯁꯤꯔꯤꯗꯣ ꯅ ꯐꯠꯇ꯭ꯔꯣ ꯏꯅꯝꯃ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯈꯣꯏꯗ ꯃꯤ ꯃꯃꯥꯡꯗꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯁꯦꯅꯦ ꯃꯤ ꯄꯤꯛꯏ ꯍꯩꯒ꯭ꯔꯨꯃꯨꯛ ꯆꯥꯎꯏ ꯄꯪꯉꯥꯡꯗ ꯉꯥꯡꯉꯦꯕ ꯃꯥꯏ ꯊꯕꯛ ꯃꯉꯣꯟꯗꯗꯤꯅꯦ ꯅꯨꯡꯁꯤꯔꯛꯄꯅꯤ ꯑꯩꯉꯣꯟꯗ ꯃꯥ ꯇꯧꯁꯟꯅꯔꯤꯅꯤ ꯃꯥ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯃꯋꯥ ꯂꯧꯗꯦꯗꯨꯅꯤ ꯁꯦꯠ ꯚꯤꯗꯤꯑꯣꯅ ꯑꯩꯒꯤ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯅꯦꯠ ꯂꯣꯏꯔꯕꯣ ꯑꯩ ꯀꯥꯏ ꯁꯥꯏꯕ ꯂꯣꯏꯕ ꯉꯝꯗ꯭ꯔꯦ ꯆꯥꯅꯤꯡꯗ꯭ꯔꯦꯕ ꯑꯣꯊꯣꯛꯅꯤꯡꯕ ꯂꯣꯏ ꯆꯥꯊꯣꯏꯕꯤ ꯒꯨꯂꯨ ꯃꯨꯂꯨ ꯑꯣ ꯊꯣꯏꯕꯤ ꯊꯣꯏꯕꯤꯁꯤꯅ ꯌꯦꯡꯒꯅꯤ ꯍꯨꯝꯒꯗꯕꯗꯣ ꯇꯥꯊꯣꯛ ꯃꯊꯛꯇ ꯁꯅꯥ ꯇꯥꯊꯣꯛ ꯃꯊꯛꯇ ꯆꯠꯂꯣꯏ ꯀꯩ ꯆꯠꯂꯣꯏꯗꯕ ꯍꯥꯟꯅ ꯌꯥꯝ ꯐꯩꯗ ꯑꯩꯈꯣꯏ ꯃꯥꯡꯗ ꯐꯥꯒꯤ ꯇꯧꯔꯤꯅꯤꯗ ꯎꯔꯦꯀꯣ ꯏꯕꯨꯡꯅ ꯏꯅꯝꯃ ꯅꯨꯡꯁꯤꯔꯤꯗꯣ ꯑꯗꯨꯅꯦ ꯃꯥꯗꯤ ꯃꯤ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯤ ꯌꯥꯝꯅ ꯑꯗꯒꯤꯗꯤ ꯁꯦꯠ ꯚꯤꯗꯤꯑꯣꯅ ꯑꯩꯁꯨ ꯉꯥꯡꯖꯕꯇꯅꯤ ꯊꯃꯣꯏꯁꯤꯗꯤ ꯅꯪꯇꯅꯤ ꯀꯥꯏ ꯇꯧꯔꯅꯨ ꯅꯇꯥ ꯇꯧꯔꯅꯨ ꯑꯩꯈꯣꯏ ꯃꯥ ꯍꯌꯦꯡ ꯍꯟꯈꯤꯗꯣꯔꯦ ꯅꯨꯡꯉꯥꯏꯇꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯆꯥ ꯊꯣꯏꯕꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥ ꯍꯦꯛ ꯎꯕꯗ ꯑꯋꯥꯕ ꯀꯥꯎꯋꯦ ꯍꯥꯏ ꯒꯣꯔ ꯀꯅꯥ ꯈꯣꯏꯉꯣ ꯃꯥ ꯇꯨꯃꯤꯁꯦ ꯑꯗꯒꯤ ꯁꯦꯠ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤꯅ ꯑꯩꯒꯤ ꯅꯦꯠ ꯍꯥꯏꯅ ꯍꯥꯀꯞꯈꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯌꯣ ꯈꯗꯔꯛ ꯇꯥꯅꯤꯡꯗꯦ ꯀꯣ ꯅꯪ ꯍꯥꯏ ꯃꯥ ꯑꯩꯒꯤꯅꯦ ꯑꯩꯒꯤ ꯀꯩꯅꯣꯁꯤꯒ ꯌꯥꯎꯅꯤꯡꯗ꯭ꯔꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯃꯥ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯃꯥꯏ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦꯅ ꯇꯧꯔꯅꯤꯕ ꯑꯩ ꯁ꯭ꯋꯥꯏꯁꯦ ꯁꯝ ꯀꯦꯟꯈꯤꯗꯅ ꯁ꯭ꯋꯥꯏꯁꯦ ꯇꯥꯡꯗꯣꯔꯤꯅꯦ ꯂꯋꯥꯏꯒꯁꯦ ꯑꯩ ꯂꯋꯥꯏꯒ ꯇꯥꯡꯈꯠꯂꯛꯄ꯭ꯔꯥ ꯈꯪꯗꯦ ꯇꯧꯏ ꯂꯋꯥꯏꯒ ꯇꯥꯡꯉꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯛꯀꯁꯦ ꯌꯦꯡ ꯌꯥꯔꯣꯏꯕꯣ ꯁꯝꯅ ꯌꯥꯎꯕ ꯈꯔ ꯌꯦꯡ ꯌꯥꯕ ꯋꯥꯅꯤ ꯑꯗꯒꯤꯗꯤ ꯚꯤꯗꯤꯑꯣꯅ ꯑꯩ ꯎꯕꯗ ꯑꯋꯥꯕꯅ ꯊꯤꯜꯂꯤꯕꯅꯤ ꯀꯩꯕ ꯑꯋꯥꯕꯅ ꯊꯤꯜꯂꯤꯕꯀꯣ ꯍꯥꯏ ꯑꯩꯒꯤ ꯅꯦꯠ ꯇꯨꯝꯅꯤꯡꯉꯦ ꯃꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯑꯁꯦꯡꯕ ꯇꯨꯝꯅꯤꯡꯉꯦ ꯈꯔ ꯏꯅꯝꯃ ꯑꯩ ꯍꯟꯗꯛꯁꯦ ꯑꯗꯨꯝ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯕꯣ ꯁꯤꯗꯅꯦ ꯀꯤꯗꯅꯤꯒ ꯄꯥꯠꯂꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯁꯦ ꯑꯩꯅ ꯀꯩꯗꯧꯒꯦ ꯅꯁꯥꯗꯣ ꯊꯣꯏꯕꯤꯁꯅꯥ ꯌꯥꯝ ꯌꯥꯡꯅ ꯗꯣꯛꯇꯔꯗ ꯆꯠꯂꯒ ꯌꯦꯡꯊꯣꯛꯆꯣ
ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯅꯦ ꯑꯗꯨꯝ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛ ꯂꯧꯅ ꯆꯥꯕꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯆꯥꯔꯒ ꯉꯥꯏꯍꯥꯛꯀꯤꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯦꯕꯀꯣ ꯑꯃꯨꯛꯀ ꯑꯗꯨꯝ ꯍꯧꯔꯛꯀꯅꯦꯕ ꯑꯗꯨꯅ ꯅꯧꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯗꯥꯛꯇꯔꯗ ꯌꯦꯡꯊꯣꯛꯀꯣ ꯑꯗꯨꯒ ꯗꯥꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯗꯥꯛꯇꯣ ꯀꯟꯇꯤꯅ꯭ꯌꯨ ꯆꯥꯊꯣꯛꯑꯣꯕ ꯔꯣꯃꯤ ꯁꯔꯗꯥꯅ ꯏꯆꯦꯁꯦ ꯁꯝ ꯌꯥꯝ ꯀꯦꯟꯕꯔꯣ ꯀꯦꯜꯂꯦ ꯌꯥꯝ ꯀꯦꯜꯂꯦ ꯁꯝꯁꯦ ꯁꯝ ꯌꯥꯎꯗ꯭ꯔꯦ ꯁ꯭ꯋꯥꯏꯁꯦ ꯁꯝ ꯌꯥꯎꯗꯕꯅꯦ ꯈꯤꯇꯪ ꯀꯦꯟꯈꯤꯕꯩ ꯇꯧꯋꯤꯅꯦꯕ ꯁꯝꯁꯤꯗ ꯎꯕ꯭ꯔꯥ ꯁꯝꯁꯦ ꯁꯪꯒ꯭ꯔꯦꯡꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯥꯏꯕꯗꯣ ꯈꯪꯕ꯭ꯔꯥ ꯁꯝꯁꯦ ꯍꯥꯠꯄ ꯃꯇꯝꯗ ꯁꯪꯒ꯭ꯔꯦꯡ ꯁꯨꯃꯥꯏꯅ ꯈꯥꯏꯒꯜꯂꯦꯕ ꯑꯩꯗꯤ ꯆꯤꯡꯊꯦꯛꯇꯅꯅꯦ ꯁꯝꯁꯦ ꯁꯤꯒ ꯂꯣꯏꯅ ꯁ꯭ꯋꯥꯏꯁꯦ ꯁꯨꯃꯥꯏꯅ ꯂꯜꯂꯦꯕ ꯈꯪꯕ꯭ꯔꯥ ꯂꯋꯥꯏ ꯇꯥꯡꯕ ꯃꯤ ꯃꯥꯜꯂꯦ ꯀꯦꯟꯁꯨ ꯀꯦꯜꯂꯦ ꯁꯝ ꯌꯥꯝꯅ ꯁꯝꯗꯤ ꯈꯨꯀꯦꯟ ꯑꯃ ꯇꯧꯋꯦꯗ ꯑꯩꯁꯦ ꯁꯝ ꯀꯦꯟꯕꯒꯤ ꯃꯌꯥꯝ ꯍꯤꯗꯥꯛ ꯈꯪꯕꯒ ꯂꯩꯔꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯁꯝ ꯀꯦꯟꯕꯒꯤ ꯀꯩꯅꯣ ꯇꯧꯒꯦ ꯍꯤꯗꯥꯛ ꯁꯝ ꯀꯦꯟꯕ ꯐꯅꯕ ꯍꯤꯗꯥꯛ ꯇꯧꯖꯒꯦ ꯃꯌꯥꯝ ꯈꯪꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯄꯨꯡ ꯃꯤꯅꯤꯠꯅꯦ 4 ꯈꯛꯇ ꯉꯥꯏꯔꯦ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯁꯦ ꯃꯌꯥꯝꯒ ꯃꯤꯅꯤꯠ 4 ꯈꯛ ꯁꯥꯟꯅꯔꯒ ꯇꯨꯝꯅꯤꯡꯉꯦ ꯃꯤꯠꯁꯦ ꯐꯥꯖꯤꯜꯂꯛꯑꯦ ꯃꯤꯠꯁꯦ ꯅꯆꯥꯅꯨꯄꯥ ꯀꯥꯡꯈꯟ ꯊꯥꯗꯕꯤꯔꯝꯕ꯭ꯔꯥ ꯃꯥ ꯑꯩꯉꯣꯟꯗ ꯀꯥꯡ ꯆꯤꯛꯄ ꯏꯅꯗ ꯂꯣꯏꯔꯝꯃꯦꯅꯦ ꯅꯪꯕꯨ ꯅꯆꯥꯅꯨꯄꯥ ꯀꯥꯡ ꯆꯤꯛꯑꯝꯃꯅꯤꯅꯦ ꯊꯥꯗꯕꯤꯌꯨꯕ ꯄ꯭ꯂꯤꯖ ꯑꯩꯉꯣꯟꯗ ꯀꯥꯡꯒ ꯆꯥꯊꯕꯤ ꯃꯉꯣꯟ ꯍꯥꯏꯊꯈꯔꯦ ꯄꯥꯞ ꯅꯔꯣꯡꯅꯤ ꯏꯆꯥꯅꯨꯄꯤꯁꯦ ꯔꯣꯃꯤꯅ ꯋꯥꯎꯒꯤ ꯍꯦꯌꯔ ꯑꯣꯏꯜ ꯇꯩꯌꯨ ꯐꯕꯅꯤ ꯋꯥꯎꯒꯤ ꯍꯥꯏꯔꯣ ꯑꯠꯆꯥ ꯑꯣꯟꯂꯥꯏꯟꯗ ꯑꯗꯨꯝ ꯐꯪꯒꯗ꯭ꯔꯥ ꯔꯣꯃꯤ ꯋꯥꯎꯒꯤ ꯍꯦꯌꯔ ꯑꯣꯏꯜ ꯍꯥꯏꯅ ꯍꯥꯏꯔꯒ ꯐꯪꯒꯗ꯭ꯔꯥ ꯑꯣꯟꯂꯥꯏꯟꯗ ꯁꯦꯠ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤꯅ ꯁꯝ ꯌꯥꯎꯗ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯦ ꯍꯥꯏ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯁꯤꯒꯅꯤꯅꯦ ꯃꯌꯥꯝꯅ ꯉꯥꯎꯅꯔꯤꯁꯦ ꯈꯪꯉꯕꯣ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯑꯉꯥꯡꯗꯨ ꯈꯨꯅꯤꯡꯅ ꯋꯥꯏꯕ ꯇꯥꯔꯦ ꯍꯥꯏ ꯃꯥ ꯇꯨꯃꯤꯁꯦ ꯃꯐꯝ ꯆꯥꯗꯦꯕꯁꯦ ꯃꯐꯝ ꯆꯥꯗꯦ ꯃꯥ ꯇꯨꯃꯤꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯕꯨꯡꯉꯣ ꯂꯥꯛꯑꯕꯣ ꯏꯅꯝꯃ ꯑꯕꯨꯡꯉꯣ ꯂꯥꯛꯑꯦ ꯑꯕꯨꯡꯉꯣ ꯉꯔꯥꯡ ꯅꯍꯥꯟ ꯂꯥꯛꯑꯦ ꯑꯕꯨꯡꯉꯣ ꯂꯥꯛꯑꯦ ꯃꯥ ꯂꯥꯛꯄꯗ ꯑꯩ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯑꯕꯨꯡꯉꯣ ꯂꯥꯛꯄꯗꯒꯤ ꯑꯩ ꯃꯥ ꯂꯥꯛꯄꯒꯤ ꯍꯟꯗꯛꯇꯤ ꯚꯤꯗꯤꯑꯣ ꯀꯝꯕꯧ ꯂꯧꯍꯧꯗ꯭ꯔꯦꯕ ꯃꯥ ꯊꯨꯡꯉꯕ ꯃꯇꯝꯗꯣ ꯊꯕꯛ ꯌꯥꯝꯅ ꯀꯟꯕ ꯃꯇꯝ ꯑꯣꯏꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯑꯩ ꯃꯥꯏ ꯚꯤꯗꯤꯑꯣꯒ ꯂꯧꯕꯤꯍꯧꯗ꯭ꯔꯦ ꯔꯣꯃꯤꯅ ꯀꯩ ꯍꯥꯏꯕ ꯐꯒꯅꯤ ꯋꯥꯎ ꯑꯣꯅꯤꯌꯣꯟ ꯍꯦꯌꯔ ꯑꯣꯏꯜ ꯍꯥꯏꯌꯨ ꯍꯥꯏ ꯑꯣꯀꯦ ꯋꯥꯎ ꯑꯣꯅꯤꯌꯣꯟ ꯍꯦꯌꯔ ꯑꯣꯏꯜ ꯑꯣꯅꯤꯌꯣꯟꯅ ꯁꯦꯝꯕ ꯑꯣꯏꯕꯔꯥ ꯑꯠꯆꯥ ꯍꯣꯏ ꯔꯣꯃꯤ ꯑꯩ ꯑꯣꯔꯗꯔ ꯇꯧꯒꯅꯤ ꯑꯗꯨꯒ ꯐꯩ ꯐꯠꯇꯦ ꯑꯗꯨꯝ ꯈꯪꯍꯜꯂꯛꯀꯅꯤ ꯃꯌꯥꯝꯗꯀꯣ ꯑꯗꯩ ꯁꯦꯠ ꯚꯤꯗꯤꯑꯣꯅ ꯊꯣꯏꯕꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯅ ꯍꯪꯈ꯭ꯔꯦ ꯄꯨꯁꯄꯥ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯄꯨꯁꯄꯥꯁꯦ ꯄꯨꯁꯄꯥ ꯇꯨꯝꯈꯔꯦ ꯄꯨꯁꯄꯥ ꯄꯣꯠꯁꯝ ꯑꯃꯁꯨ ꯂꯥꯛꯄꯤꯗ꯭ꯔꯦ ꯉꯁꯤ ꯃꯃꯥ ꯀꯥꯡꯈꯟ ꯊꯥꯗꯒꯗ꯭ꯔꯥ ꯊꯥꯗꯕꯤꯔꯣ ꯂꯣꯏꯗꯣꯔꯦ ꯀꯥꯡ ꯆꯤꯛꯀꯅꯤ ꯀꯥꯡ ꯄꯥꯏꯌꯦꯕ ꯑꯩ ꯈꯣꯡꯗꯅꯦ ꯀꯥꯡ ꯆꯤꯛꯑꯝꯃꯤꯕ ꯑꯩꯁꯦ ꯀꯥꯡ ꯂꯩꯌꯦꯕ ꯆꯥꯗꯕ ꯃꯀꯣꯟꯁꯦ ꯍꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯕ ꯂꯩꯇꯦ ꯏꯔꯣꯝꯕ ꯀꯥꯡꯉꯧ ꯌꯦꯟ ꯑꯇꯥꯎꯕ ꯍꯥꯏꯗꯣ ꯇꯥꯗ꯭ꯔꯣ ꯁꯦꯠ ꯚꯤꯗꯤꯑꯣꯅ ꯑꯣ ꯅꯪꯁꯨ ꯍꯥꯏꯕꯤꯔꯛꯄ꯭ꯔꯣ ꯉꯁꯤꯗꯩ ꯑꯩꯉꯣꯟꯗ ꯍꯥꯏ ꯉꯁꯥꯏꯗꯩ ꯑꯩꯉꯣꯟꯗ ꯔꯣꯃꯤꯅ ꯇꯨꯝꯃꯨꯔꯣ ꯏꯆꯦ ꯌꯥꯝ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯇꯨꯝꯅꯤꯡꯈꯠꯂꯦ ꯈꯔ ꯔꯣꯃꯤ ꯇꯨꯝꯃꯒ ꯑꯩ ꯋꯥꯅ ꯑꯣꯏꯔꯦ ꯇꯨꯝꯃꯅꯤꯀꯣ ꯊꯣꯏꯕꯤꯁꯅꯥ ꯅꯪꯗꯤ ꯍꯪꯕꯤꯔꯛꯄ꯭ꯔꯣ ꯍꯥꯏ
ꯃꯌꯥꯝ ꯑꯩꯒꯤ LBꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ 1 hour ꯆꯞ ꯆꯥꯅ ꯑꯣꯏꯔꯦ ꯃꯌꯥꯝꯅ ꯑꯩꯒꯤ LBꯗ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯃꯌꯥꯝ ꯕꯕꯥꯏ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯕꯕꯥꯏ ꯑꯣꯏꯖꯔꯒꯦ ꯑꯗꯨꯒ ꯅꯦꯛꯁ ꯁꯦꯇꯔꯗꯦꯗ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯕꯥꯏ ꯍꯥꯏꯕꯤꯔꯝꯃꯣ ꯊꯣꯏꯕꯤꯁꯅꯥ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯔꯣꯃꯤ ꯒꯨꯗ ꯅꯥꯏꯠ ꯕꯕꯥꯏ ꯀꯁꯥ ꯂꯥꯏꯞꯅ ꯅꯦꯅꯦ ꯑꯣꯖꯥ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯗꯤꯌꯦ ꯀꯁꯥ ꯂꯥꯏꯞ ꯑꯩꯒꯤ LBꯁꯦ 1 hour ꯑꯣꯏꯔꯦ ꯑꯩ LBꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯨꯒ ꯅꯦꯛꯁ ꯁꯦꯇꯔꯗꯦꯗ ꯑꯃꯨꯛ 9 PM ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯌꯥꯝ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯒꯨꯗ ꯅꯥꯏꯠ ꯕꯕꯥꯏ ꯃꯌꯥꯝ ꯏꯆꯦ ꯃꯝꯇꯥꯅꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯑꯅꯨ ꯊꯣꯏꯕꯤꯁꯅꯥ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯑꯗꯨꯒ ꯑꯩ ꯆꯪꯉꯛꯄꯒ ꯕꯥꯏ ꯑꯣꯏꯔꯦ ꯍꯥꯏꯌꯦ ꯀꯁꯥ ꯂꯥꯏꯞꯅ ꯑꯗꯨꯒꯤ ꯅꯠꯇꯦ ꯀꯁꯥ ꯂꯥꯏꯞ ꯑꯩ 1 hourꯗꯅꯦꯕ ꯑꯩꯅ ꯇꯧꯗꯣꯏꯁꯦꯀꯣ ꯌꯥꯝ ꯁꯥꯡꯅ ꯇꯧꯕ ꯉꯝꯃꯣꯏ ꯏꯆꯥ ꯊꯣꯏꯕꯤꯁꯨ ꯑꯗꯨ ꯁꯤꯒꯩꯁꯤꯒ ꯇꯨꯝꯃꯒ ꯂꯩꯔꯦꯕ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯇꯨꯝꯍꯟꯕꯤꯔꯨꯔꯒꯦ ꯑꯗꯨꯒꯤꯅꯦ ꯁꯥꯎꯕ ꯌꯥꯗꯦ ꯅꯦꯛꯁ ꯁꯦꯇꯔꯗꯦꯗ ꯑꯃꯨꯛ ꯎꯅꯁꯤ ꯃꯌꯥꯝ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯍꯥꯟꯕꯗ